ꯃꯌꯥꯝꯕꯨ ꯊꯣꯏꯕꯤ ꯀꯩꯁꯥꯝꯅ ꯇꯔꯥꯝꯅ ꯑꯣꯛꯆꯕꯒ ꯂꯣꯏꯅꯅ ꯏꯀꯣꯛꯅꯣꯅ ꯈꯨꯔꯨꯝꯖꯔꯤ꯫ ꯉꯁꯤꯁꯨ ꯃꯍꯧꯁꯥꯒꯨꯝ ꯃꯌꯥꯝꯒꯤꯗꯃꯛꯇ ꯌꯥꯝꯅ ꯅꯨꯡꯉꯥꯏꯔꯕ ꯐꯨꯡꯒꯥ ꯋꯥꯔꯤ ꯑꯃ ꯄꯨꯗꯨꯅ ꯂꯥꯛꯆꯔꯤ꯫ ꯋꯥꯔꯤ ꯑꯁꯤꯕꯨ ꯏꯕꯤꯔꯛꯄꯅ ꯂꯤꯟꯗꯥ ꯁꯥꯄꯝ꯫ ꯍꯧꯖꯤꯛ ꯃꯌꯥꯝꯒꯤ ꯃꯐꯝꯗ ꯋꯥꯔꯤ ꯑꯁꯤ ꯈꯨꯗꯣꯜ ꯇꯝꯖꯔꯤ꯫ ꯃꯌꯥꯝ ꯄꯨꯟꯅ ꯇꯥꯃꯤꯟꯅꯔꯁꯤ꯫ ꯅꯣꯡꯃ ꯅꯨꯃꯤꯠ ꯑꯃꯒꯤ ꯅꯨꯡꯊꯤꯜꯒꯤ ꯃꯇꯝꯅꯤ꯫ ꯅꯣꯡꯄꯣꯛ ꯉꯥꯟꯕ ꯃꯈꯨꯗ ꯒꯣꯔꯇꯥꯜ ꯄꯥꯏꯗꯨꯅ ꯃꯥꯒꯤ ꯈꯣꯡꯕꯨ ꯄꯨꯡ ꯊꯤꯜꯂꯤꯕ ꯀꯌꯥꯒ ꯂꯣꯏꯅꯅ ꯃꯥꯟꯗꯣꯞ ꯃꯌꯥꯏ ꯑꯗꯨꯗ ꯏꯁꯩ ꯁꯛꯂꯤ꯫ ꯇꯤꯜꯂꯤꯕ ꯑꯍꯜ ꯂꯃꯟ ꯀꯌꯥꯁꯨ ꯏꯁꯩ ꯅꯨꯡꯉꯥꯏꯅ ꯇꯥꯔꯤ꯫ ꯈꯣꯟꯖꯦꯜ ꯐꯖꯩ ꯍꯥꯏꯅ ꯃꯍꯥꯛꯄꯨ ꯃꯤꯌꯥꯝꯅ ꯁꯣꯟꯅꯩ꯫ ꯁꯤꯜ ꯆꯕꯨꯟ ꯆꯕꯨꯜꯁꯨ ꯊꯥꯔꯤ꯫ ꯑꯁꯨꯝ ꯇꯧꯅ ꯃꯇꯝ ꯈꯖꯤꯛ ꯍꯧꯖꯤꯟꯈꯤꯗꯨꯅ ꯁꯣꯔꯥꯠꯀꯤ ꯊꯧꯔꯝꯁꯨ ꯂꯣꯏꯁꯤꯜꯂꯛꯂꯕꯗ ꯅꯣꯡꯄꯣꯛ ꯉꯥꯟꯕ ꯈꯖꯤꯛ ꯍꯧꯒꯠꯇꯨꯅ ꯑꯍꯜ ꯅꯨꯄꯥ ꯑꯃꯗ ꯀ꯭ꯋꯥ ꯂꯥꯟꯗꯨꯅ ꯈꯨꯔꯨꯝꯃꯤ꯫ "ꯈꯨꯔꯥ, ꯀ꯭ꯋꯥꯁꯤꯃꯇ ꯖꯣꯏ 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 ꯅꯅꯥꯏ ꯈꯨꯔꯨꯝꯖꯔꯤ"꯫ ꯃꯍꯥꯛꯀꯤ ꯃꯇꯧ ꯑꯁꯤꯗ ꯄꯦꯟꯖꯗꯨꯅ ꯑꯉꯥꯡ ꯑꯍꯜꯅ ꯈꯨꯝꯃꯤ, "ꯌꯦ ꯌꯥꯔꯦ ꯌꯥꯔꯦ, ꯖꯩ ꯖꯩ ꯖꯩ, ꯅꯨꯡꯁꯤꯈ꯭ꯔꯦꯗ"꯫ ꯑꯁꯨꯝ ꯇꯧꯅ ꯁꯣꯔꯥꯠ ꯂꯣꯏꯁꯤꯟꯈ꯭ꯔꯕꯗ ꯅꯣꯡꯄꯣꯛ ꯉꯥꯟꯕ ꯃꯥꯒꯤ ꯒꯣꯔꯇꯥꯜ ꯑꯗꯨ ꯐꯤ ꯑꯄꯥꯕ ꯑꯗꯨꯅ ꯌꯣꯝꯁꯤꯟꯗꯨꯅ ꯊꯨꯡꯂꯛꯂꯤꯕ ꯑꯆꯥ ꯑꯊꯛ ꯈꯔꯗꯨ ꯄꯨꯗꯨꯅ ꯃꯥꯒꯤ ꯃꯌꯨꯝ ꯇꯝꯅ ꯍꯜꯂꯛꯂꯝꯃꯤ꯫ ꯃꯌꯨꯝ ꯌꯧꯔꯕꯗ ꯃꯥꯡꯒꯣꯜꯒꯤ ꯐꯝꯃꯦꯟꯗ ꯐꯝꯗꯨꯅ ꯍꯤꯗꯥꯛꯄꯨ ꯊꯛꯂꯤꯕ ꯃꯄꯥ ꯁꯅꯧꯇꯣꯟ ꯎꯕꯗ ꯆꯪꯁꯤꯟꯗꯨꯅ ꯍꯥꯏ, "ꯄꯥꯕꯥ, ꯅꯆꯥ ꯍꯟꯖꯔꯦ꯫ ꯅꯨꯃꯤꯗꯥꯡꯁꯤꯕꯨ ꯀꯔꯤ ꯃꯊꯦꯜ ꯍꯣꯠꯅꯁꯤꯒꯦ ꯄꯥꯕꯥ, ꯏꯄꯥꯏꯆꯥ"꯫ "ꯏꯕꯨꯡꯉꯣ, ꯃꯊꯦꯜꯒ ꯑꯃꯨꯛꯇ ꯉꯥꯏꯈꯣ, ꯁꯦꯜ ꯀꯌꯥ ꯇꯥꯔꯛꯑꯦ, ꯃꯗꯨ ꯍꯥꯟꯅ ꯏꯄꯥꯏꯆꯥ ꯆꯪꯗꯅ ꯑꯃꯨꯛꯇ ꯊꯤꯁꯤꯅꯦ꯫ ꯑꯁ ꯍꯧꯔꯗꯧꯅꯤ ꯑꯩꯈꯣꯏ ꯄꯥꯕꯩ ꯍꯧꯅꯕꯤ꯫ ꯃꯁꯤꯗꯅꯦ ꯑꯩꯅ ꯅꯨꯄꯤ ꯊꯤꯗꯧꯕ ꯇꯜꯂꯤꯁꯦ꯫ ꯑꯣ ꯄꯥꯕꯥ, ꯉꯁꯥꯏꯅ ꯑꯥꯗ ꯊꯤꯔꯛꯑꯦ, ꯌꯥꯝ ꯇꯥꯔꯦ ꯌꯥꯝ ꯇꯥꯔꯦ, ꯏꯄꯥꯏꯆꯥ ꯉꯥ ꯑꯃꯕꯨ ꯆꯥꯊꯣꯛꯁꯤ ꯍꯥꯏꯕ꯭ꯔꯣ"꯫ "ꯍꯣꯏꯅꯦ, ꯑꯗꯨꯃꯥꯏ ꯍꯥꯏꯌꯨꯗꯅ, ꯁꯦꯜꯗꯨ ꯌꯥꯝ ꯇꯥꯔꯤꯈꯩ ꯏꯄꯥꯗꯤ ꯍꯔꯥꯎꯔꯤꯕꯅꯤꯅꯦꯍꯦ, ꯅꯪꯅꯗꯤ ꯈꯪꯗ꯭ꯔꯤꯕ꯫ ꯑꯗꯣ ꯄꯥꯕꯕꯨ ꯆꯦꯡꯒꯗꯣ ꯈꯞꯇꯣꯛꯂꯕ꯭ꯔꯣ"꯫ "ꯍꯩꯠ, ꯀꯔꯤꯅꯣ ꯇꯨꯃꯤꯟꯅ ꯍꯥꯏꯌꯨ ꯅꯪꯕꯣ, ꯃꯗꯨꯒꯤ ꯋꯥꯗꯨ ꯃꯤꯅ ꯇꯥꯔꯒ ꯀꯔꯤ ꯐꯖꯔꯤꯒꯦ, ꯉꯁꯥꯏꯅ ꯈꯞꯂꯕꯅꯤ ꯈꯪꯂꯕ꯭ꯔꯥ꯫ ꯃꯍꯥ ꯁꯟꯗꯥꯟꯁꯤꯗꯤ ꯅꯇꯨ ꯊꯤꯌꯨꯗꯤ ꯌꯥꯗꯦ꯫ ꯑꯩꯁꯦ ꯆꯥꯛ ꯊꯣꯡꯅ ꯊꯣꯡꯅ ꯑꯗꯨꯝ ꯁꯤꯗꯣꯔꯤꯕ꯭ꯔꯥ ꯀꯩꯅꯣꯝ ꯇꯧꯔꯤ꯫ ꯏꯁ ꯏꯃꯥ ꯏꯕꯦꯝꯃ, ꯆꯥꯛ ꯊꯣꯡꯕꯒꯤꯕꯨ ꯋꯥ ꯑꯣꯏꯅ ꯍꯦꯛ ꯇꯧꯔꯗꯅ꯫ ꯑꯣ ꯑꯩꯅ ꯑꯗꯨꯝ ꯊꯣꯡꯗ ꯂꯣꯏꯔꯦ ꯅꯨꯃꯤꯗꯥꯡꯗꯤ꯫ ꯅꯨꯄꯤ ꯊꯤꯕꯗꯣ ꯑꯩꯁꯦ ꯆꯍꯤ ꯈꯖꯤꯛ ꯅꯧꯔꯤꯕ ꯍꯥꯏꯗꯅ ꯇꯧꯕꯅꯤ꯫ ꯆꯟꯗꯣꯟꯋꯣ ꯆꯋꯥꯋꯣ ꯑꯩꯅ ꯃꯤꯌꯥꯝꯒꯤ ꯁꯦꯕꯥ ꯇꯧꯕꯁꯤꯗ ꯄꯥꯕꯅ ꯑꯩꯁꯦ ꯍꯅꯨꯕ ꯑꯣꯏꯅ ꯎꯏꯔ ꯀꯩꯅꯣꯝ ꯇꯧꯔꯦ꯫ ꯑꯣ ꯑꯩ ꯆꯍꯤ ꯌꯥꯝꯗ꯭ꯔꯤꯀꯣ ꯄꯥꯕꯥ꯫ ꯍꯅꯨꯒꯦꯔꯥ ꯍꯅꯨꯔꯣꯏꯔꯥ, ꯏꯄꯥꯗꯤ ꯏꯃꯧ ꯄꯥꯝꯃꯤ꯫ ꯏꯁꯨꯒꯗꯣ ꯄꯝꯂꯒ ꯊꯥ ꯊꯥꯕꯨꯡꯇꯣꯟ ꯀꯥꯏꯅ ꯁꯛꯅꯤꯡꯉꯦꯅꯦꯍꯦ, ꯈꯪꯂꯕ꯭ꯔꯥ ꯊꯣꯔꯥꯕꯤ꯫ ꯅꯃꯧ ꯌꯥꯝ ꯄꯥꯝꯂꯨꯅꯨ ꯄꯥꯕꯥ, ꯍꯧꯖꯤꯛꯀꯥꯟ ꯆꯠꯅꯕꯤ ꯃꯧ ꯐꯠꯇꯕꯤꯗꯨ ꯑꯣꯏꯔꯝꯃꯗꯤ ꯄꯥꯕ ꯅꯪ ꯍꯅꯨꯊꯪꯗ ꯅꯇꯣꯝ ꯇꯣꯉꯥꯟ ꯆꯖꯅꯤꯀꯣ꯫ ꯅꯨꯄꯤꯗꯨ ꯉꯟꯇꯥ ꯊꯤꯖꯤꯜꯂꯛꯂꯒ ꯄꯥꯎꯕꯨ ꯊꯤꯅ ꯇꯧꯕꯤꯔꯗꯤ ꯅꯨꯡꯉꯥꯏꯔꯣꯏꯕ꯫ ꯄꯪꯒꯅꯨꯅꯦ ꯅꯪꯕꯨ ꯍꯣ ꯄꯥꯕꯥ, ꯏꯄꯥ ꯏꯆꯥꯈꯛ ꯂꯩꯔꯤꯕꯁꯤꯗꯒꯤ ꯍꯦꯟꯅ ꯅꯨꯡꯉꯥꯏꯕ ꯂꯩꯔꯣꯏꯀꯣ꯫ ꯅꯨꯄꯤꯅ ꯉꯝꯍꯟꯒꯦ ꯅꯤꯡꯂꯤꯕ ꯅꯨꯄꯥ ꯅꯪꯗꯤ ꯅꯀꯣꯛꯇꯨꯗ ꯀꯣꯔꯇꯥꯜ ꯃꯣꯏꯕꯨꯡ ꯆꯥꯎꯕꯗꯨꯅ ꯊꯣꯝꯖꯤꯜꯂꯒ ꯁꯤꯖꯈ꯭ꯔꯣ꯫ ꯄꯦꯠ ꯂꯥꯎꯕꯤꯗꯨꯅ ꯑꯩꯕꯨ ꯇꯣꯉꯥꯟꯀꯁꯨ ꯄꯤꯖꯗꯧꯔꯤꯕ, ꯃꯗꯨꯗ ꯅꯪꯅ ꯌꯥꯗꯧꯔꯤꯕꯅꯤꯅꯦ ꯍꯥ꯫ ꯇꯧꯅꯨ ꯇꯧꯅꯨ, ꯃꯆꯣꯡ ꯄꯥꯛ ナꯏꯗꯕ ꯗꯨꯒꯨꯝꯕꯗꯨ ꯇꯧꯅꯨ꯫ ꯈꯟꯕ ꯐꯥꯎ ꯈꯟꯒꯅꯨ ꯀꯣ, ꯅꯨꯄꯤꯗꯨꯁꯨ ꯑꯉꯥꯡ ꯂꯧꯒꯗꯧꯅꯤ꯫ ꯑꯉꯥꯡꯗꯤ ꯁꯦꯝꯂꯤꯈꯩ ꯌꯥꯕꯅꯤꯅꯦ ꯍꯦ ꯑꯄꯪ꯫ ꯇꯥꯛꯄꯤ ꯇꯝꯕꯤꯔꯒ ꯂꯣꯏꯔꯦ꯫ ꯊꯨꯝ ꯈꯨꯕꯥ ꯑꯃ ꯊꯥꯛꯄꯤꯗꯨꯔꯣ ꯄꯥꯕꯅ ꯄꯥꯝꯃꯤꯁꯦ꯫ ꯃꯧ ꯑꯅꯧꯕꯤꯒꯤ ꯑꯍꯥꯟꯕ ꯁꯛꯈꯣꯝꯗ ꯄꯥꯕ ꯁꯤꯔꯦ ꯀꯥꯏꯅ ꯍꯥꯏꯔꯗꯤ ꯑꯩꯗꯤ ꯏꯃꯥꯏꯁꯤ ꯄꯨꯊꯣꯛꯇꯨꯅ ꯃꯤꯌꯥꯝꯒꯤ ꯁꯦꯕꯥ ꯇꯧꯕ ꯉꯝꯃꯣꯏ꯫ ꯏꯔꯥ, ꯃꯁꯤꯗꯤ ꯑꯩꯅ ꯍꯥꯏꯕ ꯑꯝꯇ ꯏꯅꯤꯡꯗꯕ ꯃꯆꯥꯁꯤꯕꯨ ꯀꯔꯤꯅꯣꯅꯦ ꯃꯁꯤꯕꯣ꯫ ꯑꯁ ꯄꯥꯕꯒ ꯋꯥꯊꯤ ꯉꯥꯡꯅꯔꯤꯉꯩꯗ ꯑꯩ ꯃꯇꯝꯒ ꯑꯥ ꯌꯧꯈ꯭ꯔꯦ꯫ ꯆꯪꯖꯈ꯭ꯔꯒꯦ, ꯏꯁꯤꯡ ꯑꯃꯨꯛ ꯁꯣꯛꯍꯧꯔꯔꯣꯏ꯫ ꯁꯣꯛꯑꯣ ꯏꯁꯤꯡꯗꯣ꯫ ꯁꯅꯥꯕꯨꯟ ꯑꯃ ꯂꯩꯕꯤꯔꯅꯤ ꯑꯩꯅ ꯅꯪꯒꯤ꯫ ꯑꯣ ꯂꯩꯕꯤꯔꯣ, ꯍꯣꯜꯂꯒꯦ ꯁꯅꯥꯕꯨꯟꯗꯨꯗ ꯏꯁꯤꯡ꯫ ꯈ꯭ꯋꯥꯡꯗꯒ ꯌꯦꯞꯂꯒ ꯊꯦꯠꯇꯅ ꯆꯠꯂꯒꯦ꯫ ꯑꯁꯨꯝꯅ ꯃꯄꯥ ꯃꯆꯥ ꯉꯥꯡꯅꯔꯤꯉꯩ ꯏꯗꯣꯆꯥ ꯇꯍꯥ ꯊꯣꯡꯒꯥꯜꯗꯒꯤ ꯆꯪꯂꯛꯇꯨꯅ ꯍꯥꯏꯔꯤ, "ꯑꯦ ꯑꯣꯖꯥꯕꯨ ꯅꯅꯥꯏ ꯚꯛꯇꯤ ꯀꯠꯆꯔꯤ"꯫ ꯁꯅꯧꯇꯣꯟꯁꯨ ꯍꯥꯏꯐꯦꯠ ꯄꯥꯛꯊꯗꯨꯅ ꯈꯨꯝꯃꯤ, "ꯑꯦ ꯌꯥꯔꯦ, ꯀꯔꯤ ꯂꯩꯔꯦ ꯏꯇꯣꯆꯥ, ꯏꯊꯥ ꯊꯥꯖꯗꯅ ꯅꯪꯅ ꯂꯥꯛꯂꯤꯕꯁꯤꯕꯣ"꯫ "ꯁꯨꯝꯗꯧꯕꯅꯤ ꯑꯣꯖꯥ, ꯑꯩꯁꯦ ꯍꯟꯗꯛ ꯏꯆꯥꯅꯨꯄꯤ ꯑꯇꯣꯝꯕꯤꯗꯨ ꯂꯨꯍꯣꯡꯒꯗꯧꯔꯦ꯫ ꯑꯗꯨꯗ ꯏꯕꯨꯡꯉꯣ ꯅꯣꯡꯄꯣꯛ ꯉꯥꯟꯕꯕꯨ ꯄꯨꯡ ꯊꯤꯟꯕꯤꯌꯨ, ꯏꯁꯩ ꯅꯣꯡꯃꯥꯏꯒꯤꯁꯨ ꯃꯥꯅ ꯈꯔ ꯁꯤꯟꯕꯤꯌꯨ ꯑꯣꯏꯗꯅ ꯍꯥꯏꯖꯒꯦ ꯂꯥꯛꯆꯔꯤꯕ꯫ ꯃꯥꯅꯗꯤ ꯄꯨꯡꯁꯨ ꯌꯩꯕ ꯍꯩꯗꯣ꯫ ꯑꯩꯈꯣꯏꯒꯤ ꯃꯅꯥꯛꯇ ꯂꯩꯕ ꯄꯨꯡ ꯌꯩꯕ ꯑꯉꯥꯡꯗꯨꯗꯤ ꯂꯨꯍꯣꯡꯕ ꯌꯥꯝꯃꯤ, ꯁꯪꯗꯦꯗꯅ ꯍꯥꯏꯔꯛꯄ꯫ ꯑꯣ ꯌꯩꯍꯜꯂꯨ, ꯃꯥꯅ ꯃꯥꯏ ꯁꯤꯟꯖꯁꯅꯤꯗ꯫ ꯑꯣꯖꯥꯒ ꯀꯥꯔꯕꯅꯤ ꯏꯆꯥꯁꯦ, ꯄꯨꯡꯁꯨ ꯌꯩ ꯏꯁꯩꯁꯨ ꯁꯛꯏ, ꯃꯗꯨꯗ ꯅꯠꯇꯅ ꯈꯨꯅꯨꯡ ꯏꯁꯩꯒꯁꯨ ꯁꯛꯂꯤ ꯄꯣꯠꯅꯤ, ꯁꯤꯟꯐꯝ ꯌꯥꯝꯈ꯭ꯔꯕ꯫ ꯑꯣꯖꯥꯕꯨ ꯈꯨꯅꯨꯡ ꯏꯁꯩ ꯁꯛꯄꯗꯤ ꯌꯥꯝꯅ ꯐꯈ꯭ರೆ꯫ ꯏꯅꯥꯠꯀꯤ ꯁꯩꯁꯛ ꯁꯛꯄ ꯉꯝꯕ ꯀꯥꯏꯁꯦ ꯑꯔꯥꯏꯕ ꯅꯠꯇꯦ, ꯃꯤ ꯑꯃꯅ ꯍꯦꯛꯇ ꯉꯝꯕ ꯅꯠꯇꯦ ꯍꯥꯏꯖꯔꯤꯕ ꯑꯣꯖꯥꯕꯨ꯫ ꯃꯄꯥ ꯑꯩ ꯂꯧꯗꯅ ꯍꯩꯔꯤꯕꯅꯤꯅꯦ ꯏꯇꯣꯆꯥ ꯅꯪꯕꯣ꯫ ꯋꯥꯍꯩꯁꯤꯗ ꯅꯣꯡꯄꯣꯛ ꯉꯥꯟꯕ ꯃꯗꯣꯝ ꯇꯨꯃꯤꯟ ꯃꯔꯨꯝ ꯁꯣꯜꯂꯤ꯫
ꯂꯧꯅꯤ ꯄꯥꯕ ꯅꯪꯒꯤ ꯆꯤꯟꯁꯤꯗꯦꯕ ꯏꯇꯣꯆꯥꯁꯨ ꯃꯈꯥ ꯇꯥꯏ ꯃꯥꯅꯤ ꯑꯣꯖꯥ ꯑꯣꯖꯥꯁꯨ ꯃꯇꯝ ꯑꯃꯗ ꯏꯁꯩ ꯁꯛꯄ ꯁꯅꯥꯎꯇꯣꯟ ꯍꯥꯏꯗꯅ ꯃꯃꯤꯡ ꯆꯠꯂꯝꯂꯤꯕꯅꯤꯗꯣ ꯃꯄꯥꯒꯤ ꯃꯆꯥ ꯎꯒꯤ ꯃꯍꯩ ꯍꯥꯏꯗꯣ ꯍꯦꯛ ꯊꯣꯛꯂꯤ ꯑꯣꯖꯥ ꯐꯔꯦ ꯑꯗꯨꯗꯤ ꯂꯨꯍꯣꯡꯕꯒꯤ ꯊꯕꯥꯜꯅ ꯀꯔꯝꯕ ꯃꯇꯝꯗ ꯂꯦꯞꯂꯕ ꯑꯣꯖꯥ ꯄꯥꯟꯈꯠꯂꯛꯂꯤꯕ ꯏꯉꯥꯒꯤ 9-9 ꯃꯁꯤꯗ ꯍꯣꯡꯕ ꯇꯥꯔꯦ ꯑꯣ ꯐꯔꯦ ꯑꯗꯨꯗꯤ ꯃꯥꯒ ꯍꯥꯏꯐꯦꯠ ꯇꯥꯟꯅꯔꯣ ꯑꯍꯣꯏ 이붕어 농뽕한바 쿠란 하리비시부 낭무 상브라니 붕어 야니 쿠라 망아니 빤바두디 아이 누홍마 레이세 따레니두 상가니 아이 파나부둠 신자락라게 쿠라 이 누아이레다 아두디 붕어 쿠라 아토빠도 하이르고 낭나둠 실레다우니 파니 쿠라 호 아두디 쿠라무 여크르게 오자부 나나야무 여크르게 제이제이 예 제이제이 파니 하이두니 이토사 ꯆꯠꯈ꯭ꯔꯕꯗ ꯁꯅꯧꯇꯣꯟ ꯃꯆꯥꯅꯨꯄꯥꯗ ꯑꯣꯟꯁꯤꯟꯗꯨꯅ ꯑꯃꯨꯛ ꯃꯤꯆꯤ ꯈꯠꯆꯤꯟꯗꯨꯅ ꯍꯥꯏ ꯁꯦꯜ ꯑꯃꯨꯛꯁꯨ ꯂꯥꯛꯏꯍꯦ ꯏꯄꯥꯒꯤ ꯕꯨꯡꯉꯣ ꯑꯩꯈꯣꯏ ꯄꯥꯕꯁꯤꯃ ꯆꯦꯡ ꯈꯛꯇ ꯈꯟꯗꯨꯅ ꯂꯩ ꯅꯆꯥ ꯑꯩꯅ ꯃꯤꯌꯥꯝꯃꯥꯡꯗ ꯊꯣꯛꯇꯨꯅ ꯁꯦꯕꯥ ꯇꯧꯔꯤꯕꯁꯦ ꯑꯁꯣꯏ ꯑꯉꯥꯝ ꯌꯥꯎꯕꯤꯗꯕꯤ ꯀꯩꯅ ꯈꯟꯒꯦꯗꯤ ꯍꯥꯏꯗꯦ ꯍꯩ ꯁꯦꯜ ꯄꯥꯏꯗ꯭ꯔꯗꯤ ꯅꯨꯄꯤ ꯐꯪꯂꯣꯏꯗꯧꯔꯤꯅꯤꯅꯦ ꯑꯗꯨꯒꯤꯅꯤ ꯅꯄꯥꯏꯅ ꯍꯥꯏꯔꯤꯁꯦ ꯀꯣ ꯋꯥꯈꯜꯗꯣ ꯅꯀꯣꯛꯇꯨ ꯁꯟꯊꯤ ꯍꯥꯟꯕ꯭ꯔꯥ ꯅꯪꯕꯣ ꯑꯣ ꯍꯥꯂꯦ ꯑꯩꯒꯤ ꯀꯣꯛ ꯃꯅꯨꯡꯁꯦ ꯁꯟꯊꯤ ꯉꯥꯛꯇ ꯉꯥꯏ ꯄꯥꯕ ꯈꯛꯇꯅꯤ ꯌꯥꯝ ꯁꯤꯡꯉꯤꯁꯤ ꯑꯗꯨꯕꯨꯗꯤ ꯅꯄꯥꯅꯤ ꯀꯩꯅꯣ ꯑꯩꯗꯤ ꯍꯣꯏ ꯏꯄꯥ ꯏꯕꯨꯡꯉꯣ ꯅꯆꯥ ꯆꯥꯛ ꯆꯥꯔꯥꯝꯇ ꯊꯣꯡꯅꯕ ꯏꯁꯤꯡ ꯃꯥꯏꯁꯤꯡꯒ ꯁꯣꯛꯆꯤꯟꯖꯔꯨꯈꯤꯒꯦ ꯂꯩꯕꯤꯌꯨꯀꯣ ꯖꯣꯏ ꯆꯠꯂꯣ ꯏꯟꯁꯥꯡꯒꯗꯣ ꯍꯥꯎꯅ ꯍꯦꯛ ꯊꯣꯡꯗꯣꯛ ꯏꯆꯥꯁꯤꯗꯤ ꯑꯁꯤ ꯍꯥꯏꯗꯨꯅ ꯅꯣꯡꯄꯣꯛ ꯉꯥꯟꯕ ꯏꯃꯨꯡ ꯆꯪꯈꯤꯔꯝꯃꯤ ꯑꯁꯨꯝ ꯇꯧꯅ ꯃꯇꯝ ꯃꯥꯅ ꯄꯨꯗꯨꯅ ꯂꯥꯛꯂꯔꯦ ꯏꯉꯥ ꯊꯥꯒꯤ 9-9 ꯌꯥꯏꯐꯔꯕ ꯀꯣꯔꯧ ꯅꯨꯃꯤꯠ ꯏꯇꯣꯆꯥꯒꯤ ꯃꯆꯥ ꯅꯤꯉꯣꯜ ꯑꯇꯣꯝꯕꯤꯒꯤ ꯄꯨꯟꯁꯤ ꯂꯩꯄꯨꯜ ꯁꯦꯝꯕ ꯅꯨꯃꯤꯠ ꯂꯨꯍꯣꯡꯕꯒꯤ ꯄꯨꯡ ꯊꯤꯟꯕ ꯆꯠꯅꯕ ꯏꯔꯨꯃꯥꯏ ꯊꯖꯗꯨꯅ ꯐꯩꯖꯣꯝ ꯁꯦꯠꯂꯤ ꯃꯪꯒꯣꯜ ꯑꯗꯨꯗ ꯅꯣꯡꯄꯣꯛ ꯉꯥꯟꯕ ꯃꯍꯥꯛꯅ ꯐꯩꯖꯣꯝ ꯁꯦꯠꯂꯤꯕꯗꯨ ꯎꯕꯗ ꯃꯄꯥ ꯁꯅꯧꯇꯣꯟꯅ ꯃꯆꯥꯕꯨ ꯌꯦꯡꯗꯨꯅ ꯍꯥꯏ ꯐꯖꯈ꯭ꯔꯦꯗꯀꯣ ꯏꯄꯥꯒꯤ ꯕꯨꯡꯉꯣ ꯅꯪꯁꯦ ꯏꯆꯥꯅ ꯐꯩꯖꯣꯝꯒ ꯁꯦꯠꯄꯁꯤ ꯎꯔꯒ ꯏꯄꯥꯗꯤ ꯅꯪꯒꯤ ꯂꯨꯍꯣꯡꯕꯗꯨ ꯁꯨꯝ ꯌꯦꯡꯅꯤꯡꯈꯠꯂꯛꯏ ꯂꯝꯊꯥꯡ ꯈꯨꯜꯂꯛꯀꯤ ꯀꯣꯌꯦꯠꯀ ꯌꯦꯠꯇꯨꯅ ꯅꯁꯨꯡ ꯅꯃꯥꯟꯅꯕꯅ ꯅꯥꯛ ꯌꯦꯠ ꯃꯤꯡꯁꯦꯜ ꯆꯥꯏꯁꯦꯜꯒ ꯄꯥꯏꯕꯗꯨ ꯑꯣꯟꯊꯣꯛꯅ ꯆꯪꯈꯣꯟꯒꯗꯧꯔꯤꯕ ꯖꯥꯠꯅꯤ ꯕꯥꯕꯥ ꯑꯗꯨꯕꯨꯗꯤ ꯅꯆꯥꯅꯤ ꯀꯩꯅꯣ ꯑꯩꯅꯕꯨ ꯊꯤ ꯍꯥꯏꯕ ꯍꯣꯏ ꯃꯇꯝ ꯑꯗꯨꯝ ꯄꯨꯔꯛꯀꯅꯤ ꯉꯥꯏꯕꯗꯤ ꯀꯜꯂꯨ ꯄꯥꯕ ꯑꯗꯣ ꯅꯄꯥ ꯑꯩꯁꯦ ꯀꯣꯛ ꯁꯤꯗꯣꯛꯈ꯭ꯔꯗꯤ ꯎꯔꯔꯣꯏꯅꯦꯀꯣ ꯏꯆꯥꯒꯤ ꯂꯨꯍꯣꯡꯕꯗꯣ ꯏꯄꯥꯒꯤꯕꯨ ꯑꯁ ꯄꯥꯕ ꯅꯪꯕꯨ ꯍꯧꯔꯕ ꯃꯤ ꯆꯠꯊꯣꯛꯑꯝꯗꯥꯏꯁꯤꯗ ꯐꯩ ꯈꯪꯗꯦ ꯐꯠꯇꯦ ꯈꯪꯗꯦ ꯁꯦꯔꯥꯟ ꯇꯨꯔꯥꯟꯗꯣ ꯌꯥꯝ ꯉꯥꯡꯉꯤꯗꯨ ꯇꯟꯗ꯭ꯔꯣ ꯑꯣ ꯐꯔꯦ ꯉꯥꯡꯂꯔꯣꯏ ꯏꯄꯥ ꯉꯥꯡꯂꯔꯣꯏ ꯑꯗꯣ ꯅꯪ ꯋꯥꯈꯜ ꯈꯖꯤꯛꯇꯤ ꯇꯥꯍꯟꯅꯤꯡꯉꯤꯀꯣ ꯏꯄꯥꯅ ꯍꯥꯏꯅꯔꯤꯉꯩ ꯇꯣꯝꯆꯥꯁꯨ ꯃꯔꯦꯡꯕꯥꯟꯗ ꯄꯨꯡ ꯑꯃ ꯌꯥꯟꯗꯨꯅ ꯀꯣꯟꯊꯣꯡ ꯑꯗꯣꯝꯗꯒꯤ ꯆꯪꯂꯛꯂꯝꯃꯤ ꯑꯣꯖꯥ ꯑꯩ ꯂꯥꯛꯆꯔꯦ ꯄꯥꯕꯁꯨ ꯂꯩꯕꯤꯔꯝꯃꯤ ꯅꯆꯥꯅ ꯈꯨꯔꯨꯝꯖꯔꯤ ꯄꯥꯕ ꯖꯩ ꯁꯅꯧꯇꯣꯟꯁꯨ ꯇꯣꯝꯆꯥꯕꯨ ꯌꯦꯡꯗꯨꯅ ꯍꯥꯏ ꯍꯩ ꯇꯣꯝꯆꯥ ꯅꯪꯁꯨ ꯌꯧꯔꯛꯂꯕ꯭ꯔꯥ ꯑꯣ ꯅꯪ ꯑꯣꯖꯥꯁꯨ ꯂꯣꯏꯔꯦ ꯁꯦ ꯃꯣꯔꯥꯁꯇ ꯉꯥꯏꯍꯥꯛꯇꯪ ꯐꯝ ꯑꯧ ꯐꯅꯤ ꯄꯥꯕ ꯑꯩꯗꯤ ꯑꯣꯖꯥꯅ ꯈꯔ ꯉꯟꯅ ꯂꯥꯛꯎ ꯇꯥꯛꯄꯤꯔꯛꯄꯗꯨꯗ ꯍꯧꯖꯤꯛꯇ ꯂꯥꯛꯆꯔꯕꯅꯤ ꯂꯨꯍꯣꯡꯐꯝ ꯇꯝꯅ ꯑꯣꯖꯥꯒ ꯄꯨꯟꯅ ꯆꯠꯃꯤꯟꯅꯖꯈ꯭ꯔꯒꯦ ꯄꯥꯕ ꯍꯣꯏ ꯆꯠꯂꯣ ꯑꯗꯨꯒꯅꯤ ꯇꯣꯝꯆꯥ ꯏꯕꯣ ꯍꯣꯔꯦꯟ ꯃꯤꯅ ꯁꯦꯜ ꯊꯥꯔꯛꯄꯗ ꯈꯣꯝꯖꯤꯟꯕ ꯊꯤꯟꯊꯕ ꯌꯥꯗꯦꯀꯣ ꯁꯠ ꯍꯦꯛꯇ ꯂꯧꯁꯤꯜꯍꯧꯒꯗꯧꯅꯤ ꯑꯁꯣꯏꯕ ꯀꯥꯏꯅ ꯍꯥꯏꯔꯛꯂꯁꯨ ꯁꯠ ꯄꯤꯊꯣꯛꯀꯣ ꯀꯣ ꯁꯦꯜ ꯑꯁꯣꯏꯕꯗꯨ ꯀꯥꯏꯊꯣꯛꯂꯒ ꯅꯈꯣꯏꯗ ꯑꯃꯨꯛ ꯊꯥꯔꯛꯀꯗꯣꯏꯅꯤ ꯍꯥꯏꯕ ꯈꯪꯂꯅꯤꯀꯣ ꯀꯣ ꯍꯩ ꯍꯣꯏ ꯄꯥꯕ ꯑꯩ ꯉꯝꯂꯤ ꯃꯈꯩ ꯈꯣꯝꯖꯤꯟꯖꯒꯦ ꯑꯗꯨꯅꯤꯗꯅ ꯄꯪꯒꯅꯨ ꯁꯤꯡꯉꯨꯅꯤ ꯏꯕꯨꯡꯉꯣ ꯅꯣꯏꯕꯣ ꯑꯗꯨꯒ ꯅꯪꯗꯤ ꯅꯨꯄꯤꯒ ꯊꯤꯈꯤꯔꯣꯏꯗ꯭ꯔꯥ ꯄꯥꯈꯪ ꯐꯥꯔꯤꯅꯦ ꯇꯣꯝꯆꯥ ꯅꯪꯁꯨ ꯀꯥꯏꯗꯩꯅꯣꯗ ꯄꯥꯕ ꯅꯨꯄꯤ ꯑꯉꯥꯡꯒꯤ ꯋꯥꯈꯜꯒ ꯇꯧꯖꯗ꯭ꯔꯤ ꯑꯩꯗꯤ ꯑꯣꯖꯥꯒꯤ ꯇꯨꯡ ꯏꯟꯖꯗꯨꯅ ꯃꯍꯩꯁꯦ ꯅꯤꯡꯊꯤꯅ ꯑꯃꯨꯛꯇ ꯇꯝꯈꯤꯒꯦ ꯈꯟꯖꯔꯤꯕ ꯍꯌꯦꯡ ꯑꯩꯅ ꯃꯇꯤꯛ ꯆꯥꯔ ꯃꯇꯨꯡ ꯇꯞꯅ ꯊꯤꯔꯒꯦ ꯈꯜꯂꯤ ꯅꯨꯄꯤ ꯑꯉꯥꯡꯗꯣ ꯄꯥꯕ ꯑꯣ ꯅꯪꯁꯨ ꯏꯆꯥ ꯅꯨꯄꯥꯒ ꯆꯥꯕꯦꯠ ꯃꯥꯟꯅꯩꯗ ꯅꯣꯏꯁꯤꯗꯤꯕꯣ ꯁꯟꯆꯞ ꯑꯃꯠꯇꯅ ꯍꯩꯕ ꯀꯣꯔꯐꯨꯒ ꯆꯥꯕꯦꯠ ꯃꯥꯟꯅꯩ ꯅꯣꯡꯄꯣꯛ ꯉꯥꯟꯕꯅ ꯑꯁ ꯄꯥꯕ ꯌꯥꯔꯦ ꯑꯉꯥꯡꯁꯤꯗ ꯑꯃꯨꯛ ꯄꯥꯕꯒꯤ ꯈꯗꯥꯡ ꯊꯥꯗꯕꯤꯗꯣ ꯇꯧꯕꯤꯔꯨꯔꯅꯨ ꯅꯆꯥ ꯑꯩꯉꯣꯟꯗ ꯍꯦꯟꯗꯣꯛꯇꯅ ꯃꯤꯒꯤ ꯃꯆꯥꯁꯤꯐꯥꯎ ꯂꯦꯝꯅ ꯊꯥꯗ꯭ꯔꯤ ꯄꯥꯕꯅ ꯇꯧꯔꯤꯁꯦ ꯅꯨꯄꯤ ꯊꯤꯔꯣ ꯅꯌꯨꯝ ꯄꯥꯜꯂꯨꯗ ꯍꯥꯏ ꯂꯩꯅꯦ ꯑꯣ ꯄꯥꯕ ꯑꯣꯏꯅ ꯍꯦꯛ ꯏꯃꯥ ꯇꯣꯝꯕꯤꯝ ꯊꯤꯔꯁꯤꯔꯣ ꯑꯧ ꯑꯩꯁꯨ ꯈꯜꯂꯤꯕꯅꯤ ꯑꯗꯣ ꯅꯪ ꯂꯩꯔꯝꯕꯒꯤ ꯑꯩꯁꯦ ꯅꯃꯥ ꯑꯇꯣꯝꯕꯤꯗꯣ ꯊꯤꯕ ꯌꯥꯗ꯭ꯔꯕ ꯅꯪ ꯂꯩꯔꯝꯗ꯭ꯔꯕꯗꯤ ꯅꯍꯥꯟꯅ ꯑꯩ ꯅꯨꯄꯤ ꯑꯇꯣꯝꯕꯤ ꯊꯤꯔꯅꯤ ꯕꯥꯕꯥ ꯑꯩ ꯂꯩꯔꯁꯨ ꯊꯤꯌꯨ ꯀꯩꯅꯣ ꯑꯩ ꯀꯩꯝꯇ ꯍꯥꯏꯖꯔꯣꯏ ꯏꯄꯥꯒꯤ ꯕꯨꯡꯉꯣ ꯍꯌꯦꯡ ꯅꯃꯥ ꯑꯇꯣꯝꯕꯤꯗꯨꯅ ꯅꯪꯕꯨ ꯊꯤꯅ ꯇꯧꯕꯤꯕꯗꯣ ꯏꯄꯥꯗ ꯌꯦꯡꯗꯨꯅ ꯂꯩꯕ ꯉꯝꯂꯣꯏꯅꯦ ꯃꯁꯤꯒꯤ ꯈꯜꯂꯒ ꯑꯩ ꯅꯨꯄꯤ ꯑꯇꯣꯝꯕꯤ ꯊꯤꯗ꯭ꯔꯕꯅꯤ ꯑꯩꯈꯣꯏ ꯄꯥꯕꯒꯤ ꯋꯥꯊꯤꯁꯤ ꯌꯦꯡꯉꯨꯅꯤ ꯇꯣꯝꯆꯥ ꯂꯥꯛꯑꯣ ꯆꯠꯅꯕ ꯇꯧꯁꯤ ꯃꯇꯝꯁꯤ ꯊꯦꯡꯈꯤꯅꯕꯅꯤ ꯑꯩꯅ ꯉꯟꯇꯥ ꯂꯥꯛꯀꯅꯤ ꯍꯥꯏꯈꯤꯕꯅꯤ ꯃꯤꯅ ꯑꯩꯈꯣꯏꯕు ꯋꯥ ꯉꯥꯛꯇꯦ ꯍꯥꯏꯈꯤꯅꯤ ꯆꯠꯁꯤ ꯍꯣꯏ ꯑꯣꯖꯥ ꯐꯅꯤ ꯕꯥꯕꯥ ꯑꯗꯨꯗꯤ ꯑꯩꯈꯣꯏ ꯑꯃꯨꯛ ꯆꯠꯆꯔꯨꯈꯤꯒꯦ ꯑꯣ ꯆꯠꯂꯣ ꯄꯨꯡ ꯈꯨꯊꯤꯟꯗꯣ ꯐꯖꯍꯜꯂꯨꯀꯣ
ꯑꯁꯨꯝ ꯉꯥꯡꯗꯨꯅ ꯅꯣꯡꯄꯣꯛ ꯉꯥꯟꯕ ꯑꯃꯗꯤ ꯇꯣꯝꯆꯥ ꯑꯅꯤꯁꯨ ꯂꯨꯍꯣꯡꯐꯝ ꯇꯝꯅ ꯂꯥꯛꯂꯝꯃꯤ꯫ ꯂꯨꯍꯣꯡꯐꯝ ꯌꯧꯔꯕꯗ ꯏꯇꯣꯆꯥꯒꯤ ꯂꯣꯏꯅꯕꯤ ꯑꯁꯪꯕꯤ ꯂꯩꯕ ꯎꯕꯗ ꯅꯣꯡꯄꯣꯛ ꯉꯥꯟꯕ ꯆꯪꯁꯤꯟꯗꯨꯅ ꯍꯥꯏ, ꯏꯃꯥꯕꯣꯛ ꯑꯩꯈꯣꯏ ꯂꯥꯛꯆꯔꯦ꯫ ꯏꯁꯩ ꯁꯛꯄꯤꯁꯤꯡꯗꯤ ꯌꯧꯔꯛꯂꯕ꯭ꯔꯥ ꯏꯃꯥꯕꯣꯛ? ꯃꯈꯣꯏꯕꯨ ꯑꯩꯅ ꯈꯔ ꯉꯟꯅ ꯆꯠꯅꯕ ꯍꯥꯏꯈꯤꯕꯅꯤ꯫ ꯍꯩꯃ, ꯅꯣꯡꯄꯣꯛ ꯉꯥꯟꯕ ꯅꯈꯣꯏ ꯌꯧꯔꯛꯂꯦꯗꯅ, ꯂꯥꯛꯑꯣ ꯂꯥꯛꯑꯣ, ꯏꯁꯩ ꯁꯛꯄꯤꯒꯁꯨ ꯌꯧꯔꯛꯂꯕꯅꯦ, ꯏꯃꯨꯡꯗ ꯐꯤ ꯅꯨꯡꯒ ꯁꯦꯝꯍꯧꯔꯤꯌꯦ, ꯂꯥꯛꯑꯣ ꯂꯥꯛꯑꯣ ꯅꯈꯣꯏꯁꯨ꯫ ꯑꯣ ꯐꯅꯤ ꯏꯃꯥꯕꯣꯛ, ꯑꯗꯨꯗꯤ ꯅꯨꯄꯥ ꯃꯌꯨꯝꯒꯤ ꯑꯍꯜ ꯂꯃꯟꯁꯤꯡꯗꯤ ꯌꯧꯔꯛꯂꯕ꯭ꯔꯥ? ꯃꯈꯣꯏꯗꯤ ꯌꯧꯔꯛꯇ꯭ꯔꯤꯅꯦ ꯏꯕꯨꯡꯉꯣ, ꯃꯇꯝꯁꯦ ꯂꯥꯛꯄꯗꯤ ꯌꯥꯔꯕꯅꯤ꯫ ꯏꯆꯥꯅꯨꯄꯤꯗꯤ ꯂꯣꯏꯁꯤꯟꯕꯕꯨ ꯂꯣꯏꯍꯧꯒꯗꯧꯔꯕꯅꯤ ꯇꯧꯔꯤꯁꯦ꯫ ꯃꯔꯥꯏ ꯌꯧꯖꯔꯅꯤꯗ ꯏꯃꯥꯕꯣꯛ, ꯉꯁꯤꯁꯦ ꯂꯨꯍꯣꯡꯕꯁꯨ ꯌꯥꯝꯃꯤ, ꯅꯨꯃꯤꯠ ꯐꯕꯒꯤ ꯑꯣꯏꯔ ꯃꯥꯜꯂꯦ꯫ ꯑꯁꯨꯝ ꯉꯥꯡꯅꯔꯤꯉꯩ ꯅꯨꯄꯥ ꯃꯌꯨꯝꯒꯤ ꯑꯍꯜ ꯂꯃꯟꯁꯨ ꯂꯥꯛꯇꯨꯅ ꯏꯁꯩ ꯍꯧꯅꯕ ꯍꯥꯏꯔꯛꯂꯝꯃꯤ꯫ ꯅꯣꯡꯄꯣꯛ ꯉꯥꯟꯕꯁꯨ ꯂꯦꯡꯕꯥꯟꯗ ꯄꯨꯡ ꯌꯥꯟꯁꯤꯟꯗꯨꯅ ꯄꯨꯡ ꯊꯤꯟꯕ ꯍꯧꯔꯛꯂꯝꯃꯤ꯫ ꯏꯁꯩꯒꯤ ꯔꯥꯒ ꯇꯥꯔꯛꯂꯕꯗ ꯕꯣꯔꯁꯨ ꯌꯧꯔꯛꯂꯤ꯫ ꯈꯨꯜ ꯂꯩꯀꯥꯏ ꯑꯍꯜ ꯂꯃꯟ ꯕꯥꯕꯣꯛ ꯀꯌꯥꯁꯨ ꯅꯨꯡꯉꯥꯏꯅ ꯏꯁꯩ ꯇꯥꯔꯤ꯫ ꯕꯥꯕꯣꯛ ꯀꯌꯥꯒꯤ ꯂꯛꯇ ꯃꯨꯛꯇꯥꯔꯩꯅ ꯏꯕꯦꯆꯥꯎꯕꯤꯗ ꯑꯣꯟꯁꯤꯟꯗꯨꯅ ꯍꯥꯏ, ꯏꯆꯦ, ꯄꯨꯡ ꯊꯤꯜꯂꯤꯕ ꯑꯉꯥꯡ ꯑꯁꯦ ꯌꯦꯡꯕ ꯑꯣꯟꯊꯣꯛꯅ ꯅꯨꯡꯉꯥꯏꯈ꯭ꯔꯦ꯫ ꯁꯨꯡ ꯐꯤꯔꯥꯜ ꯆꯥꯔꯗꯅ ꯃꯁꯝ ꯃꯅꯥꯒꯁꯦ ꯁꯤꯠ ꯅꯥꯜꯂꯒ ꯃꯥꯒꯤ ꯃꯔꯦꯡ ꯆꯨꯝꯕꯁꯤꯗ ꯄꯨꯡ ꯃꯔꯤ ꯑꯉꯥꯡ ꯃꯁꯤꯃꯒ ꯌꯥꯟꯕꯗꯤ ꯑꯣꯟꯊꯣꯛꯅ ꯆꯥꯟꯅꯈ꯭ꯔꯦꯅꯤ꯫ ꯃꯥꯕꯨ ꯅꯠꯇ꯭ꯔꯣ ꯄꯨꯡ ꯊꯤꯟꯕ ꯅꯣꯡꯄꯣꯛ ꯉꯥꯟꯕ ꯍꯥꯏꯅꯕꯗꯣ? ꯑꯣ ꯃꯥꯅꯤ ꯃꯥꯅꯤ, ꯃꯁꯛ ꯑꯁꯤ ꯌꯥꯝ ꯐꯖꯕꯅꯤ꯫ ꯏꯆꯥꯅꯨꯄꯤꯅ ꯐꯥꯎ ꯉꯥꯎꯔꯤꯅꯤ ꯀꯩꯅꯣ, ꯁꯤꯟꯐꯝꯒꯁꯤꯅ ꯌꯥꯝꯈ꯭ꯔꯕ꯫ ꯀꯅꯥꯒꯤ ꯄꯨꯡꯁꯨ ꯊꯤꯜꯂꯤꯗꯣ, ꯏꯁꯩꯁꯨ ꯁꯛꯏ, ꯈꯨꯅꯨꯡ ꯏꯁꯩꯒꯁꯨ ꯁꯛꯏ ꯍꯥꯏ꯫ ꯃꯄꯥ ꯏꯕꯨꯡꯉꯣ ꯁꯅꯧꯇꯣꯟꯗꯨꯁꯨ ꯊꯥꯏꯅ ꯏꯁꯩꯒꯤ ꯑꯣꯖꯥ ꯍꯥꯏꯗꯅ ꯁꯦꯒꯥꯛ ꯀꯥꯏꯕ ꯃꯈꯩ ꯃꯃꯤꯡ ꯆꯠꯈꯤꯕꯅꯤꯗꯣ꯫ ꯃꯌꯨꯝꯗꯒ ꯃꯍꯩꯔꯣꯏ ꯀꯌꯥ ꯑꯃ ꯏꯁꯩ ꯁꯛꯄ, ꯄꯨꯡ ꯊꯤꯟꯕ ꯇꯥꯛꯄꯤ ꯇꯝꯕꯤꯒꯁꯨ ꯍꯥꯏꯔꯤ꯫ ꯍꯩꯃ, ꯑꯗꯨꯗꯤ ꯏꯆꯦ ꯏꯕꯦꯆꯥꯎꯕꯤ, ꯑꯩꯒꯤ ꯏꯆꯥꯅꯨꯄꯤ ꯂꯩꯅꯝꯕꯤꯗꯣ ꯏꯁꯩ ꯇꯝꯒꯦꯗꯅ ꯑꯩꯉꯣꯟꯗ ꯑꯣꯖꯥ ꯑꯐꯕ ꯊꯤꯕꯤꯌꯨ ꯍꯥꯏꯔꯤꯕ꯫ ꯏꯕꯨꯡꯉꯣ ꯅꯣꯡꯄꯣꯛ ꯉꯥꯟꯕꯗ ꯍꯦꯛ ꯇꯝꯍꯟꯕꯅ ꯐꯗꯣꯏ ꯆꯠꯂꯛꯏꯁꯦ꯫ ꯇꯝꯍꯜꯂꯨ ꯇꯝꯍꯜꯂꯨ, ꯅꯆꯥꯅꯨꯄꯤꯗꯣ ꯈꯣꯟꯖꯦꯜ ꯀꯌꯥꯝ ꯅꯨꯡꯁꯤꯕꯅꯤ꯫ ꯑꯣꯖꯥ ꯅꯥꯏꯅ ꯇꯝꯂꯕꯗꯤ ꯏꯁꯩ ꯁꯛꯄ ꯃꯤꯃꯥꯡ ꯊꯣꯛꯄ ꯌꯥꯒꯅꯤꯌꯦ꯫ ꯑꯗꯨꯗꯤ ꯑꯩꯗꯤ ꯀꯔꯝ ꯍꯥꯏꯅ ꯑꯣꯖꯥꯁꯤꯕꯨ ꯉꯥꯡꯅꯅꯤ ꯏꯆꯦ ꯇꯧꯔꯤꯁꯤꯗꯤ? ꯏꯃꯥꯏ ꯍꯦꯛ ꯄꯦꯝꯃ, ꯃꯗꯨꯒꯤ ꯋꯥꯕꯨ ꯏꯆꯦꯒꯤ ꯃꯌꯨꯝꯗ ꯀꯣꯛ ꯍꯦꯛꯇ ꯆꯠꯂꯨꯁꯤ꯫ ꯃꯍꯩ ꯇꯥꯛꯄꯤꯌꯨ ꯍꯥꯏꯕꯕꯨ ꯀꯔꯤꯒꯤ ꯌꯥꯔꯣꯏꯗꯧꯔꯤꯅꯣ? ꯌꯥꯅꯤ ꯌꯥꯅꯤ, ꯐꯔꯦꯗ ꯑꯗꯨꯗꯤ ꯏꯆꯦ, ꯍꯌꯦꯡ ꯍꯦꯛꯇ ꯆꯠꯂꯨꯔꯁꯤ꯫ ꯍꯣꯏ ꯍꯣꯏ, ꯑꯌꯨꯛ ꯉꯟꯇꯥ ꯍꯦꯛ ꯆꯠꯂꯁꯤ꯫ ꯃꯤꯌꯥꯝꯅ ꯄꯪꯍꯥꯏ ꯍꯥꯏꯕ ꯅꯠꯇꯦ, ꯅꯣꯡꯄꯣꯛ ꯉꯥꯟꯕ ꯃꯁꯛꯇ ꯃꯇꯧꯗ ꯐꯤꯕꯝꯗ ꯃꯨꯔꯇꯤꯗ ꯌꯥꯝꯅ ꯅꯤꯡꯊꯤꯖꯩ꯫ ꯃꯁꯥ ꯃꯎ ꯁꯤꯠ ꯅꯥꯟꯅ ꯆꯟꯗꯣꯜ ꯆꯋꯥ ꯊꯤꯟꯗꯨꯅ ꯃꯍꯥꯛꯅ ꯄꯨꯡ ꯊꯤꯟꯕꯗꯤ ꯀꯩꯅꯥ ꯃꯃꯥꯟꯅꯕꯤ ꯈꯛꯇ ꯅꯠꯇꯅ ꯏꯁꯩ ꯁꯛꯄꯤ ꯂꯩꯁꯥꯕꯤ ꯔꯥꯁꯤ ꯇꯣꯝꯕꯤ ꯐꯥꯎꯕ ꯏꯁꯩ ꯁꯛꯐꯝꯒ ꯈꯪꯖꯗ꯭ꯔ ꯄꯣꯠꯅꯤ꯫ ꯃꯃꯤꯠ ꯃꯅꯥ ꯏꯁꯣꯏ ꯁꯣꯏ ꯅꯨꯄꯥ ꯑꯃꯕꯨ ꯇꯥꯟꯅꯗꯨꯅ ꯌꯦꯡꯂꯤ꯫ ꯃꯇꯧ ꯑꯁꯤꯗ ꯅꯣꯡꯄꯣꯛ ꯉꯥꯟꯕ ꯍꯩꯅꯗꯕꯁꯨ ꯐꯥꯎꯏ꯫ ꯇꯣꯝꯆꯥꯁꯨ ꯄꯨꯡ ꯊꯤꯟꯅ ꯅꯣꯡꯄꯣꯛ ꯉꯥꯟꯕꯗ ꯑꯣꯟꯁꯤꯟꯗꯨꯅ ꯍꯥꯏ, ꯑꯣꯖꯥ, ꯑꯣꯖꯥꯎ, ꯌꯦꯡꯕꯤꯌꯨꯅꯤꯗꯣ, ꯑꯩꯈꯣꯏꯒꯤ ꯏꯁꯩ ꯁꯛꯄꯤ ꯔꯥꯁꯤ ꯇꯣꯝꯕꯤꯁꯤꯅ ꯑꯣꯖꯥꯕꯨ ꯇꯥꯟꯅ ꯌꯦꯡꯖꯔꯤꯁꯦ꯫ ꯑꯣꯖꯥꯕꯨ ꯌꯦꯡꯕꯗ ꯃꯈꯨꯠꯇꯒꯤ ꯒꯣꯔꯇꯥꯟ ꯃꯆꯥꯒꯁꯦ ꯂꯣꯏ ꯅꯥꯟꯊꯈꯤꯗꯣꯏ ꯇꯧꯔꯤꯁꯦ꯫ ꯇꯣꯝꯆꯥ, ꯅꯃꯤꯠꯇ ꯅꯥꯆꯣꯏꯒꯅꯨ, ꯄꯨꯡꯗꯣ ꯅꯤꯡꯊꯤꯅ ꯊꯤꯜꯂꯨ꯫ ꯑꯩꯁꯨ ꯈꯪꯉꯤ, ꯃꯥꯅ ꯉꯁꯥꯏꯗꯩ ꯑꯩꯉꯣꯟꯗ ꯏꯔꯥꯡ ꯀꯥꯞꯄꯤꯁꯦ꯫ ꯑꯩꯅ ꯑꯃꯨꯛꯇꯪ ꯃꯤꯁꯤ ꯈꯟꯖꯤꯜꯂꯗꯤ ꯃꯥ ꯏꯁꯩ ꯃꯌꯦꯛꯀ ꯂꯣꯏ ꯀꯥꯎꯈꯤꯅꯤ꯫ ꯌꯦꯡꯅꯤꯡꯗꯕꯅ ꯅꯨꯄꯤꯅꯤ ꯀꯥꯏ꯫ ꯑꯁ ꯀꯩꯅꯣꯍꯦ, ꯃꯤꯅꯗꯤ ꯑꯣꯖꯥꯕꯨ ꯄꯥꯝꯖꯗꯅ ꯇꯧꯖꯔꯤꯕ, ꯑꯗꯨꯒ ꯑꯣꯖꯥꯁꯨ ꯄꯥꯈꯪ ꯅꯠꯇꯗꯧ ꯇꯧ꯫ ꯃꯤ ꯀꯣꯛ ꯍꯦꯛ ꯀꯣꯏꯁꯤꯟꯕ ꯌꯥꯕꯗꯨꯕꯨ꯫ ꯅꯨꯡꯉꯥꯏꯈꯤꯗ꯭ꯔꯦ ꯇꯣꯝꯆꯥ, ꯃꯤꯃꯥꯡꯁꯤꯗꯅꯦ ꯇꯨꯃꯤꯟ ꯂꯩ, ꯈꯨꯟꯅꯕꯁꯤ ꯍꯦꯛ ꯊꯥꯖꯤꯜꯂꯛꯀꯅꯤ ꯅꯪꯀꯣ꯫ ꯁꯨꯝ ꯍꯥꯏꯕꯅꯤꯗ ꯑꯣꯖꯥ, ꯅꯨꯄꯤꯁꯤꯒꯤ ꯑꯋꯥ ꯃꯇꯧꯁꯦ ꯑꯩꯈꯣꯏꯗꯤ ꯌꯦꯡꯕ ꯅꯨꯡꯉꯥꯏꯖꯗ꯭ꯔꯦ꯫ ꯌꯦꯡꯕꯤꯌꯨ ꯍꯥꯏꯗꯦ ꯅꯪꯉꯣꯟꯗ, ꯃꯄꯨꯡꯅꯤꯡ ꯋꯥꯔꯛꯄ ꯉꯝꯗ ꯇꯧꯔꯤꯅꯤ꯫ ꯍꯣꯔꯦꯟ ꯃꯌꯨꯝ ꯌꯧꯔꯒ ꯃꯥꯏ ꯐꯖꯈꯤꯅꯤ꯫ ꯑꯁ, ꯑꯣꯖꯥꯒꯤ ꯊꯃꯣꯏꯁꯤꯗꯤ ꯀꯜꯂꯤ꯫ ꯑꯁꯨꯝ ꯉꯥꯡꯅ ꯁꯛꯅꯗꯨꯅ ꯏꯇꯣꯆꯥꯒꯤ ꯃꯆꯥ ꯑꯇꯣꯝꯕꯤ ꯂꯨꯍꯣꯡꯕꯒꯤ ꯊꯧꯔꯝꯁꯨ ꯂꯣꯏꯁꯤꯟꯈꯤ꯫ ꯃꯊꯪꯒꯤ ꯅꯨꯃꯤꯠꯅꯤ ꯑꯌꯨꯛ ꯑꯉꯟꯕꯗꯨꯗ ꯃꯨꯛꯇꯥꯔꯩ ꯑꯃꯗꯤ ꯏꯕꯦꯆꯥꯎꯕꯤ ꯅꯣꯡꯄꯣꯛ ꯉꯥꯟꯕꯒꯤ ꯌꯨꯝꯗ ꯂꯥꯛꯂꯝꯃꯤ꯫ ꯃꯪꯒꯣꯜ ꯁꯨꯃꯥꯡ ꯑꯗꯨ ꯂꯦꯞꯇꯨꯅ ꯏꯕꯦꯆꯥꯎꯕꯤꯅ ꯁꯅꯧꯇꯣꯟꯕꯨ ꯀꯧꯏ꯫ ꯍꯣ ꯑꯣꯖꯥ, ꯑꯣꯖꯥꯕꯨ ꯂꯩꯕꯤꯗꯕ꯭ꯔꯣ? ꯍꯩꯃ, ꯀꯅꯥꯝ ꯈꯨꯝꯗꯦꯅ꯫ ꯍꯣ ꯑꯣꯖꯥ! ꯁꯅꯧꯇꯣꯟꯁꯨ ꯏꯃꯨꯡꯗꯒꯤ ꯃꯈꯨꯠꯇ ꯆꯦꯒꯞ ꯑꯗꯨ ꯄꯥꯏꯗꯨꯅ ꯆꯦꯟꯊꯣꯔꯛꯏ꯫ ꯀꯔꯤ ꯍꯥꯏꯕꯅꯣ? ꯀꯅꯥꯒꯤ ꯌꯨꯝ ꯃꯩ ꯆꯥꯛꯑꯦ? ꯏꯕꯦꯆꯥꯎꯕꯤ, ꯅꯪ ꯑꯣꯏꯔꯦ? ꯀꯔꯤ ꯂꯩꯔꯕꯒꯦ ꯅꯪꯅ ꯂꯥꯛꯂꯤꯕꯁꯤꯕꯣ? ꯑꯣꯖꯥ, ꯑꯩꯁꯤ ꯏꯕꯨꯡꯉꯣ ꯅꯣꯡꯄꯣꯛ ꯉꯥꯟꯕꯕꯨ ꯏꯁꯩ ꯑꯃꯨꯛꯇ ꯇꯝꯕꯤꯌꯨ ꯍꯥꯏꯖꯒꯦꯅ ꯂꯥꯛꯂꯤꯕ꯫ ꯀꯔꯤꯅꯣ ꯏꯕꯦꯆꯥꯎꯕꯤ ꯏꯕꯦꯝꯃ, ꯅꯥꯇꯩ ꯆꯥꯗꯦꯗ ꯅꯪꯅ ꯍꯥꯏꯔꯤ ꯋꯥꯗꯣ꯫ ꯅꯪꯗꯤ ꯅꯈꯣꯜꯁꯨ ꯐꯖꯗꯦ, ꯂꯧꯕꯨꯛꯇ ꯁꯟ ꯈꯣꯡꯕ ꯍꯦꯛ ꯃꯥꯜꯂꯤ, ꯑꯗꯨꯒ ꯏꯆꯥꯅꯨꯄꯥꯕꯨ ꯏꯁꯩ ꯇꯝꯕꯤꯌꯨ ꯀꯥꯏꯗꯅ ꯍꯥꯏꯔꯤꯁꯤꯕꯨ ꯍꯅꯨꯊꯪꯁꯤꯗ ꯀꯔꯤ ꯏꯁꯩ ꯁꯛꯀꯦ ꯍꯥꯏꯔꯤꯅꯣ ꯅꯪꯕꯨ? ꯏꯆꯦ, ꯑꯣꯖꯥ, ꯑꯩ ꯅꯠꯇꯤꯌꯦ ꯏꯁꯩ ꯇꯝꯒꯗꯧꯔꯤꯕꯁꯦ꯫ ꯁꯦꯁꯦ, ꯏꯅꯥꯎ ꯃꯨꯛꯇꯥꯔꯩꯒꯤ ꯃꯆꯥꯅꯨꯄꯤ ꯑꯃ ꯂꯩꯌꯦ, ꯃꯥꯕꯨ ꯇꯝꯕꯤꯌꯨ ꯍꯥꯏꯗꯅ ꯏꯕꯨꯡꯉꯣ ꯅꯣꯡꯄꯣꯛ ꯉꯥꯟꯕꯗ ꯍꯥꯏꯖꯒꯦ ꯂꯥꯛꯂꯤꯕꯅꯤ꯫ ꯁꯅꯧꯇꯣꯟꯗꯤ ꯃꯨꯛꯇꯥꯔꯩꯕꯨ ꯎꯕꯗ ꯃꯌꯥꯒꯗꯨ ꯀꯥꯗꯨꯅ ꯆꯥꯗꯧ ꯃꯈꯩ ꯍꯦꯛ ꯌꯦꯡꯂꯛꯏ꯫ ꯃꯃꯤꯠꯀ ꯇꯒꯨꯞ ꯄꯥꯡꯗꯨꯅ ꯇꯞꯅ ꯑꯃꯨꯛꯁꯨ ꯈꯨꯝꯃꯤ꯫ ꯏꯕꯦꯝꯃꯁꯤꯔꯥ ꯏꯁꯩ ꯇꯝꯒꯦ ꯍꯥꯏꯔꯤꯕꯣ? ꯏꯕꯦꯆꯥꯎꯕꯤꯅ, ꯍꯩꯃ, ꯅꯠꯇꯦ ꯃꯤ ꯑꯣꯖꯥ, ꯃꯨꯛꯇꯥꯔꯩꯒꯤ ꯃꯆꯥꯅꯨꯄꯤꯒꯤ ꯍꯥꯏꯅꯕ ꯂꯥꯛꯄꯅꯤ ꯋꯥꯅꯤ꯫ ꯁꯅꯧꯇꯣꯟ,
ꯋꯥꯈꯜ ꯂꯥꯛꯄꯒꯨꯝ ꯃꯈꯨꯠꯇ ꯄꯥꯏꯔꯤꯕ ꯆꯥꯛꯊꯣꯡ ꯆꯦꯒꯞꯀꯥꯗꯣ ꯃꯇꯨꯡꯗ ꯁꯠ ꯂꯣꯠꯁꯤꯜꯂꯒ ꯅꯣꯛꯁꯤꯟꯅꯗꯨꯅ ꯍꯥꯏ ꯑꯣ ꯏꯍꯦ ꯑꯩꯁꯦ ꯕꯦꯕꯥꯔ ꯑꯃ ꯊꯣꯛꯇ꯭ꯔꯦ ꯇꯧꯔꯤꯁꯦ ꯌꯥꯅꯤ ꯁꯣꯝꯗ ꯂꯦꯡꯁꯤꯟꯁꯤ ꯃꯪꯒꯣꯜꯗ ꯀꯥꯈꯠꯄꯤꯔꯣ ꯕꯦꯕꯥ ꯏꯕꯦꯆꯥꯎꯕꯤ ꯅꯪꯁꯨ ꯀꯥꯔꯧꯁꯤ ꯃꯣꯔꯥꯁꯇ ꯉꯥꯛꯐꯝ ꯏꯆꯥꯅꯨꯄꯥꯁꯨ ꯀꯧꯊꯣꯔꯛꯀꯦ ꯋꯥꯗꯣ ꯁꯤꯒ ꯃꯥꯏꯒ ꯅꯤꯡꯊꯤꯅ ꯇꯥꯟꯅꯁꯤ ꯑꯧ ꯍꯣꯏ ꯑꯣꯖꯥ ꯐꯅꯤ ꯁꯅꯧꯇꯣꯟ ꯏꯃꯨꯡꯗ ꯃꯥꯏ ꯑꯣꯟꯁꯤꯟꯗꯨꯅ ꯃꯆꯥꯅꯨꯄꯥꯕꯨ ꯑꯃꯨꯛ ꯀꯧꯏ ꯍꯩ ꯏꯄꯥꯒꯤ ꯕꯨꯡꯉꯣ ꯉꯥꯟꯕ ꯅꯪꯕꯨ ꯎꯅꯒꯦ ꯍꯥꯏꯗꯅ ꯅꯅꯦꯈꯣꯏ ꯂꯥꯛꯂꯤꯅꯦ ꯑꯃꯨꯛꯇ ꯊꯣꯔꯛꯎꯅꯦ ꯅꯪꯕꯨ ꯍꯥꯏꯅ ꯀꯧꯕꯗ ꯅꯣꯡꯄꯣꯛ ꯉꯥꯟꯕꯁꯨ ꯇꯥꯔꯗꯨꯅ ꯏꯃꯨꯡꯗꯒꯤ ꯊꯣꯔꯛꯇꯨꯅ ꯍꯥꯏ ꯕꯥꯕꯥ ꯀꯩ ꯍꯥꯏꯒꯦ ꯏꯅꯦꯈꯣꯏꯅ ꯏꯊꯥ ꯊꯥꯖꯗꯅ ꯂꯥꯛꯄꯤꯕꯁꯤꯕꯨ ꯀꯔꯤ ꯊꯕꯛꯀꯤ 이붕어 농포 ꯉꯥꯟꯕ ꯁꯦꯁꯦ ꯑꯩꯒ ꯂꯥꯛꯃꯤꯟꯅꯔꯤꯕ ꯅꯅꯦꯁꯦ ꯃꯨꯛꯇꯥꯔꯦ ꯀꯧꯕꯅꯤ ꯈꯨꯜ ꯊꯪꯅꯕꯗꯒꯤꯅꯤ ꯌꯥꯝꯅ ꯂꯥꯞꯄꯕꯨꯗꯤ ꯅꯠꯇꯦꯗ ꯃꯥꯒꯤ ꯃꯆꯥꯅꯨꯄꯤ ꯑꯃꯈꯛ ꯂꯩꯌꯦ ꯃꯥꯕꯨꯅꯦ ꯏꯁꯩ ꯑꯃꯨꯛꯇ ꯇꯝꯕꯤꯌꯨ ꯍꯥꯏꯒꯦꯗꯅ ꯏꯅꯦꯅ ꯃꯨꯛꯇꯥꯔꯦꯁꯤ ꯅꯈꯣꯏꯗ ꯍꯦꯛꯇ ꯄꯨꯗꯨꯅ ꯂꯥꯛꯂꯤꯕꯅꯤ ꯑꯣ ꯏꯅꯦ ꯃꯨꯛꯇꯥꯔꯦ ꯏꯅꯦ ꯍꯦꯛꯇ ꯀꯧꯖꯔꯒꯦ ꯑꯗꯣ ꯑꯉꯥꯡ ꯅꯨꯄꯤ ꯃꯆꯥꯗꯨꯅ ꯇꯝꯅꯤꯡꯂꯤꯕ ꯏꯁꯩꯁꯤꯕꯨ ꯀꯔꯝꯕ ꯏꯁꯩ ꯃꯈꯜ ꯑꯣꯏꯔꯕꯅꯣ ꯏꯅꯦ ꯃꯨꯛꯇꯥꯔꯦꯅ 이붕어 농포 ꯉꯥꯟꯕ 이네기 이사누피도 마학디 아리바 세이삭 군웅 이사이 얌나 빠미 하이ye 칸디데 이네디 나코기 이사이도 까리부 까우보노 마나네 꾸이라바니 오사 파범도 티비유 이사이 담자게 해든 하리바시 아다 아이코이 쿨다디 콘젤 파자바세 까야 레이티도 아두데 이네수 빵톡삼나 숨마레이라바 아두부니 붕어 낭낭랑 뿡틴부 우부다기 이네세 낭원다 이사누피부 이사이 담만게 하이드나 락리바시니 ꯑꯗꯣꯏꯕꯨꯡꯉꯣ ꯅꯪ ꯏꯁꯩ ꯇꯝꯕꯤꯕ ꯌꯥꯅꯤꯀꯣ ꯍꯥꯏꯔꯤꯕꯁꯤ ꯇꯥꯕꯗ ꯅꯣꯡꯄꯣꯛ ꯉꯥꯟꯕꯅ ꯈꯨꯝꯕꯒ ꯅꯪꯗꯦ ꯁꯅꯧꯇꯣꯟꯅ ꯁꯠ ꯍꯦꯛꯇ ꯈꯨꯝꯂꯛꯏ ꯇꯝꯍꯟꯒꯗꯧꯅꯤ ꯀꯔꯤꯒꯤ ꯌꯥꯔꯣꯏꯗꯒꯦ ꯍꯌꯦꯡꯗꯒꯤ ꯍꯦꯛꯇ ꯊꯥꯕꯤꯔꯣ ꯑꯌꯨꯛ ꯑꯉꯟꯕꯗꯒꯤ ꯍꯦꯛ ꯇꯧꯔꯁꯤ ꯃꯨꯛꯇꯥꯔꯩꯁꯨ ꯍꯔꯥꯎꯅ ꯈꯨꯝꯃꯤ ꯌꯥꯝ ꯅꯨꯡꯉꯥꯏꯖꯔꯦ ꯑꯣꯖꯥ ꯑꯩꯁꯨ ꯑꯣꯖꯥ ꯍꯥꯏꯅ ꯍꯦꯛꯇ ꯀꯧꯖꯔꯒꯦ ꯑꯗꯨꯗꯤ ꯏꯆꯥꯅꯨꯄꯤꯗꯣ ꯍꯌꯦꯡꯗꯒꯤ ꯊꯥꯖꯔꯛꯂꯒꯦꯀꯣ ꯑꯣꯖꯥ ꯌꯥꯏ ꯊꯥꯕꯤꯔꯛ ꯃꯃꯥꯁꯨ ꯑꯉꯥꯡ ꯅꯨꯄꯤꯕꯨ ꯑꯣꯏꯅ ꯍꯦꯛ ꯂꯥꯛꯄꯤꯌꯨ ꯅꯣꯡꯄꯣꯛ ꯉꯥꯟꯕ ꯃꯄꯥꯒꯤ ꯃꯇꯧ ꯎꯕꯗ ꯃꯃꯤꯠ ꯁꯨꯛꯆꯤꯟꯗꯨꯅ ꯌꯦꯡꯂꯛꯏ ꯀꯔꯤꯅꯣ ꯑꯩꯈꯣꯏ ꯄꯥꯕꯅ ꯇꯧꯏꯁꯤꯕꯣ ꯑꯣ ꯃꯄꯥ ꯇꯣꯛꯅ ꯁꯥꯈ꯭ꯔꯦꯗ ꯉꯁꯤꯗꯤ ꯃꯨꯛꯇꯥꯔꯦꯅ ꯑꯣꯖꯥ ꯑꯗꯨꯗꯤ ꯌꯥꯝ ꯅꯨꯡꯉꯥꯏꯖꯔꯦ ꯍꯌꯦꯡꯗꯒꯤ ꯑꯉꯥꯡꯗꯣ ꯍꯦꯛꯇ ꯂꯥꯛꯍꯟꯖꯔꯒꯦ ꯑꯗꯨꯗꯤ 이붕어 ꯅꯣꯡꯄꯣꯛ ꯉꯥꯟꯕ 이네ꯈꯣꯏ ꯑꯃꯨꯛ ꯍꯟꯈ꯭ꯔꯒꯦ ꯏꯆꯥꯅꯨꯄꯤꯗꯣ ꯅꯤꯡꯊꯤꯅ ꯇꯥꯛꯄꯤꯔꯧꯀꯣ 이붕어 ꯑꯧ ꯐꯅꯤꯅꯦ ꯍꯌꯦꯡ ꯍꯦꯛꯇ ꯊꯥꯕꯤꯔꯣ ꯑꯗꯨꯗꯤ ꯑꯩ ꯁꯨꯝ ꯂꯩꯖꯍꯧꯔꯒꯦ ꯍꯥꯏꯗꯨꯅ ꯏꯕꯦꯆꯥꯎꯕꯤ ꯑꯃꯗꯤ ꯃꯨꯛꯇꯥꯔꯦ ꯍꯟꯈꯤꯔꯝꯃꯤ ꯁꯅꯧꯇꯣꯟꯁꯨ ꯃꯨꯛꯇꯥꯔꯩꯕꯨ ꯃꯤꯠꯌꯦꯡ ꯋꯥꯡꯃ ꯂꯥꯟꯗ꯭ꯔꯤ ꯐꯥꯎꯕ ꯃꯤꯆꯤꯅ ꯇꯥꯟꯅꯗꯨꯅ ꯌꯦꯡꯍꯧꯔꯤ ꯑꯣ ꯃꯨꯛꯇꯥꯔꯩ ꯅꯪ ꯍꯌꯦꯡꯁꯨ ꯂꯥꯛꯎꯀꯣ ꯃꯄꯥꯒꯤ ꯃꯇꯧ ꯑꯁꯤꯗ ꯃꯤꯠ ꯅꯥꯔꯕ ꯅꯣꯡꯄꯣꯛ ꯉꯥꯟꯕ ꯈꯪꯂꯥꯎ ꯍꯦꯛ ꯂꯥꯎꯏ ꯄꯥꯕꯥ ꯍꯩ ꯀꯔꯤꯅꯣ ꯅꯄꯥ ꯊꯣꯔꯛꯏ ꯃꯁꯥ ꯈꯪꯄ꯭ꯔꯦ ꯈꯪꯉꯤ ꯀꯩꯅꯣ ꯄꯥꯕꯅ ꯇꯧꯕꯤꯗꯨꯕꯣ ꯅꯠꯇꯦ ꯄꯥꯕꯕꯨ ꯁꯣꯅꯣ ꯆꯨꯔꯕꯣ ꯃꯤ ꯑꯍꯜꯁꯤꯅ ꯀꯔꯤ ꯍꯥꯏ ꯈꯜꯂꯝꯗꯣꯏꯅꯣ ꯑꯩꯅ ꯀꯩꯗꯧꯔꯕꯒꯦ ꯏꯄꯥꯒꯤꯕꯨ ꯇꯧꯅꯨ ꯄꯥꯕ ꯅꯆꯥꯏꯅ ꯄꯥꯕꯒꯤ ꯅꯒꯨꯜ ꯈꯪꯉꯤꯀꯣ ꯃꯇꯝ ꯑꯃꯗ ꯏꯁꯩ ꯁꯛꯄꯤꯁꯤꯡꯅ ꯄꯥꯕꯕꯨ ꯏꯔꯥꯡ ꯇꯧꯕ ꯑꯣꯖꯥ ꯍꯥꯏꯕꯤꯔꯤꯕꯗꯣ ꯄꯥꯕ ꯀꯥꯎ ꯏꯆꯥꯗꯤ ꯆꯥꯎꯔ ꯁꯥꯡꯂꯕꯅꯤꯅ ꯃꯄꯥ ꯑꯩꯕꯨ ꯇꯥꯛꯄꯤ ꯇꯝꯕꯤꯕꯒ ꯍꯧꯔꯛꯂꯦꯅꯦꯀꯣ ꯆꯠꯂꯨ ꯑꯗ ꯏꯅꯦ ꯃꯨꯛꯇꯥꯔꯩꯁꯦ ꯄꯥꯕꯅ ꯏꯔꯥꯡ ꯃꯤꯠꯌꯦꯡ ꯌꯦꯡꯂꯤꯕꯗꯣ ꯅꯆꯥꯏ ꯂꯣꯏꯅ ꯈꯪꯕꯖꯥꯠꯅꯤ ꯑꯗꯨꯕꯨꯗꯤ ꯁꯨꯝ ꯐꯖꯩꯌꯦꯗꯅ ꯌꯦꯡꯕꯩ ꯋꯥꯅꯤꯗ ꯀꯔꯤꯅꯣ ꯅꯪꯁꯨ ꯁꯦꯔꯥꯟ ꯇꯨꯔꯥꯟ ꯑꯩꯅ ꯋꯥ ꯍꯥꯏꯕ ꯅꯪꯗꯤ ꯄꯥꯕꯅ ꯍꯦꯛꯇ ꯋꯥ ꯇꯨꯞꯊꯣꯛꯏꯗꯨꯗꯤ 이네ꯁꯤ ꯄꯥꯕꯅ ꯄꯥꯝꯂꯞ ꯇꯧꯕ ꯑꯣꯏꯔꯦ ꯃꯁꯤ ꯑꯉꯥꯡꯁꯤ ꯃꯤ ꯇꯥꯔꯤ ꯅꯪ ꯅꯨꯄꯥ ꯌꯥꯟꯕꯤ ꯃꯆꯥ ꯍꯅꯨꯊꯪꯁꯤꯗ ꯏꯔꯥꯡ ꯇꯧꯅꯨꯀꯣ ꯄꯥꯕ ꯌꯥꯝ ꯌꯦꯡꯅꯤꯡꯗꯦ ꯑꯣ ꯅꯪꯕꯨꯅꯦ ꯑꯩꯅ ꯌꯦꯡꯕꯤꯌꯨ ꯀꯥꯏꯅ ꯍꯥꯏꯈ꯭ꯔꯕ꯭ꯔꯣ ꯆꯠ ꯅꯊꯧꯗꯨꯝ ꯇꯧꯔꯨꯁꯣ ꯍꯌꯦꯡ ꯃꯤꯒꯤ ꯃꯆꯥꯗꯨ ꯂꯥꯛꯂꯒ ꯏꯁꯩꯗꯣ ꯅꯤꯡꯊꯤꯅ ꯇꯥꯛꯄꯤꯌꯨ ꯑꯩꯒꯤ ꯃꯥꯏ ꯁꯣꯛꯍꯟꯕ ꯌꯥꯗꯦꯀꯣ ꯇꯥꯎ ꯁꯨꯛꯇꯥꯏ ꯇꯥꯎ ꯇꯤꯅ ꯆꯩꯔꯒ ꯏꯁꯩ ꯁꯛꯄ ꯍꯩꯇꯦ ꯍꯥꯏꯅ ꯇꯥꯟꯊꯣꯛꯈꯤꯌꯦꯕ ꯈꯪꯉꯤ ꯃꯁꯤ ꯌꯦꯡꯉꯨꯅꯦ ꯃꯁꯦ ꯃꯕꯨꯛ ꯑꯁꯤ ꯀꯌꯥꯗ ꯐꯠꯇ꯭ꯔꯤꯕꯅꯣ ꯃꯄꯥ ꯑꯩꯅ ꯃꯃꯥꯁꯦ ꯈꯖꯤꯛ ꯌꯦꯡꯂꯨꯕꯒꯤ ꯃꯤꯒꯤ ꯃꯆꯥꯅꯨꯄꯤꯗꯣ ꯅꯤꯡꯊꯤ ꯅꯨꯡꯉꯥꯏꯅ ꯇꯧꯔꯣꯏꯗꯣꯔꯤꯅꯦ ꯃꯁꯦ ꯌꯥꯔꯦ ꯄꯥꯕ ꯆꯥꯛꯇꯣ ꯑꯝꯇ ꯂꯣꯏꯁꯤꯟꯕꯤꯔꯨ ꯑꯩ ꯃꯤꯒꯤ ꯂꯥꯏꯔꯤꯛ ꯇꯧꯕ ꯆꯠꯀꯗꯧꯅꯤ ꯍꯥꯏꯗꯨꯅ ꯅꯣꯡꯄꯣꯛ ꯉꯥꯟꯕ ꯏꯃꯨꯡꯗ ꯆꯪꯈꯤ ꯃꯆꯥꯅꯨꯄꯥ ꯆꯪꯈ꯭ꯔꯕꯗ ꯁꯅꯧꯇꯣꯟꯁꯨ ꯃꯈꯨꯠꯇ ꯄꯥꯏꯔꯤꯕ ꯆꯦꯒꯞꯀꯥꯗꯨ ꯀꯣꯟꯁꯤꯟꯗꯨꯅ ꯃꯗꯣꯝꯁꯨ ꯂꯧꯏ ꯑꯣ ꯑꯗꯣꯝꯅ ꯐꯖꯈ꯭ꯔꯦꯗꯀꯣ ꯃꯨꯛꯇꯥꯔꯩ ꯏꯕꯦꯝꯃ ꯈꯖꯤꯛꯇꯪ ꯉꯟꯅ ꯊꯦꯡꯅꯖꯔꯝꯂꯕꯗꯤ ꯏꯆꯥꯅꯨꯄꯥꯅ ꯅꯪꯁꯦ ꯏꯃꯥꯇꯣꯟ ꯀꯥꯏꯅ ꯀꯧꯔꯝꯕꯁꯨ ꯌꯥꯕꯖꯥꯠꯅꯤꯀꯣ ꯆꯥꯛꯆꯩꯗ ꯑꯁꯨꯝꯅ ꯅꯨꯃꯤꯠ ꯑꯁꯤ ꯃꯍꯧꯈ꯭ꯔꯕꯗ ꯃꯊꯪꯒꯤ ꯅꯨꯃꯤꯠꯇ ꯂꯩꯅꯝꯕꯤ ꯃꯣꯂꯤ ꯅꯣꯡꯄꯣꯛ ꯉꯥꯟꯕꯒꯤ ꯌꯨꯝ ꯇꯝꯅ ꯂꯥꯛꯂꯝꯃꯤ ꯁꯪꯒꯣꯏꯗꯨꯗ ꯃꯍꯩꯔꯣꯏ ꯄꯨꯡ ꯊꯤꯟꯕ ꯏꯁꯩ ꯁꯛꯄ ꯀꯌꯥ ꯂꯩꯕ ꯎꯕꯗ ꯃꯇꯣꯝꯇ ꯑꯃꯨꯛꯁꯨ ꯁꯣꯟꯖꯩ ꯏꯃꯥꯁꯤꯅ ꯃꯥꯒ ꯆꯠꯃꯤꯟꯅꯁꯤ ꯍꯥꯏꯁꯨ ꯌꯥꯗꯦ ꯑꯩꯗꯤ ꯑꯣꯖꯥꯒꯤ ꯃꯁꯛꯁꯨ ꯈꯪꯗꯦ
ꯃꯃꯤꯡꯕꯨꯗꯤ ꯅꯣꯡꯄꯣꯛ ꯉꯥꯟꯕ ꯀꯧꯏ ꯍꯥꯏꯕꯅꯤ꯫ ꯑꯣ, ꯃꯥꯡꯒꯣꯜꯗ ꯐꯝꯂꯤꯕ ꯍꯅꯨꯕꯁꯦ ꯃꯁꯤ ꯑꯣꯏꯔꯝꯕ ꯇꯥꯏꯌꯦ ꯑꯩꯈꯣꯏ ꯑꯣꯖꯥ ꯍꯥꯏꯕꯗꯣ꯫ ꯆꯪꯁꯤꯟꯗꯨꯅ ꯍꯦꯛꯇ ꯈꯨꯔꯨꯝꯂꯨꯔꯒꯦ꯫ ꯑꯁꯤ ꯈꯟꯗꯨꯅ ꯂꯩꯅꯝꯕꯤ ꯁꯅꯧꯇꯣꯟꯒꯤ ꯃꯅꯥꯛꯇ ꯄ꯭ꯔꯞ ꯆꯪꯁꯤꯟꯗꯨꯅ ꯈꯨꯔꯨꯝꯖꯔꯛꯏ꯫ ꯑꯣꯖꯥ, ꯑꯩ ꯂꯥꯛꯆꯔꯦ, ꯑꯣꯖꯥꯕꯨ ꯈꯨꯔꯨꯝꯖꯔꯤ꯫ ꯁꯅꯧꯇꯣꯟꯁꯨ ꯏꯉꯛ ꯉꯛꯅ, "ꯍꯩ ꯕꯦꯝꯃ, ꯅꯪꯕꯨ ꯀꯅꯥꯅꯣꯅꯦ?" "ꯑꯣꯖꯥ, ꯑꯩꯒꯤ ꯃꯤꯡ ꯂꯩꯅꯝꯕꯤ꯫ ꯉꯔꯥꯡ ꯏꯃꯥꯅ ꯑꯣꯖꯥꯗ ꯏꯁꯩ ꯇꯝꯅꯕ ꯍꯥꯏꯔꯝꯃꯤ ꯍꯥꯏꯅ ꯇꯥꯛꯄꯤꯔꯛꯏ." "ꯑꯣ, ꯑꯩ ꯋꯥꯈꯜ ꯇꯥꯔꯦ, ꯏꯆꯥ ꯑꯣꯏꯔꯦꯀꯣ ꯂꯩꯅꯝꯕꯤ ꯍꯥꯏꯕꯗꯣ꯫ ꯏꯁ, ꯑꯣꯟꯊꯣꯛꯅ ꯐꯖꯈ꯭ꯔꯦꯗ ꯏꯕꯦꯝꯃ, ꯃꯃꯥꯡꯒ ꯆꯞ ꯍꯦꯛ ꯃꯥꯟꯅꯩ." "ꯍꯥ ꯑꯣꯖꯥ, ꯀꯔꯤꯕꯨ?" "ꯀꯔꯤꯁꯨ ꯅꯠꯇꯦꯗ, ꯁꯦ ꯌꯦꯡꯉꯣꯏ, ꯑꯩꯗꯤ ꯅꯪꯒꯤ ꯑꯣꯖꯥ ꯅꯠꯇꯦꯀꯣ, ꯑꯩꯗꯤ ꯅꯈꯣꯏꯒꯤ ꯑꯣꯖꯥ ꯅꯣꯡꯄꯣꯛ ꯉꯥꯟꯕꯒꯤ ꯑꯄꯣꯛꯄꯅꯤꯅꯦ꯫ ꯄꯥꯕ ꯍꯥꯏꯅ ꯍꯦꯛꯇ ꯀꯧꯏ ꯏꯆꯥꯁꯤꯗꯤ꯫ ꯅꯈꯣꯏ ꯑꯣꯖꯥꯗꯣ ꯏꯃꯨꯡꯗ ꯊꯛꯅꯕ ꯏꯁꯤꯡ ꯂꯧꯊꯣꯛꯄ ꯆꯪꯈꯤꯕꯅꯤ꯫ ꯑꯗꯣ ꯏꯕꯦꯝꯃ ꯂꯩꯅꯝꯕꯤ, ꯅꯃꯥꯗꯤ ꯂꯥꯛꯇ꯭ꯔꯕ꯭ꯔꯥ? ꯀꯩꯗꯧꯔꯦ?" "ꯄꯥꯕ, ꯏꯃꯥꯗꯣ ꯌꯨꯝꯒꯤ ꯊꯕꯛ ꯌꯥꯝꯃꯤ ꯍꯥꯏꯗꯅ ꯑꯩꯕꯨ ꯏꯇꯣꯝꯇ ꯆꯠꯂꯨꯔꯣ ꯍꯥꯏꯅ ꯑꯩ ꯏꯇꯣꯝꯇ ꯂꯥꯛꯆꯔꯦ꯫ ꯑꯗꯣ ꯑꯣꯖꯥꯕꯨ ꯍꯥꯏꯅꯔꯤꯉꯩ ꯅꯣꯡꯄꯣꯛ ꯉꯥꯟꯕꯁꯨ ꯏꯃꯨꯡꯗꯒꯤ ꯊꯣꯔꯛꯇꯨꯅ ꯍꯥꯏ." "ꯄꯥꯕ, ꯀꯩꯅꯣ, ꯃꯍꯥꯛꯅ ꯑꯃꯨꯛ ꯀꯅꯥ?" ꯈꯣꯟꯖꯦꯜ ꯑꯗꯨ ꯇꯥꯕꯗ ꯂꯩꯅꯝꯕꯤꯁꯨ ꯃꯥꯏꯊꯣꯡ ꯈꯖꯤꯛ ꯂꯩꯁꯤꯜꯂꯛꯇꯨꯅ ꯅꯣꯡꯄꯣꯛ ꯉꯥꯟꯕꯕꯨ ꯌꯦꯡꯂꯛꯏ꯫ ꯅꯣꯡꯄꯣꯛ ꯉꯥꯟꯕꯁꯨ ꯂꯩꯅꯝꯕꯤꯕꯨ ꯎꯕꯗ ꯑꯃꯨꯛꯇ ꯐꯥꯎꯈꯤꯗ꯭ꯔꯤꯕ ꯊꯃꯣꯏꯒꯤ ꯏꯊꯤꯜ ꯑꯃ ꯐꯥꯎꯔꯛꯄꯒꯨꯝꯃꯤ꯫ ꯆꯟꯗꯣꯜ ꯃꯆꯨꯒꯤ ꯐꯨꯔꯤꯠ ꯑꯗꯨꯒ ꯑꯉꯥꯡꯕ ꯃꯆꯨꯒꯤ ꯐꯅꯦꯛ ꯑꯗꯨꯒ ꯁꯥꯡꯅ ꯁꯝꯂꯥꯡ ꯊꯥꯗꯣꯛꯇꯨꯅ ꯇꯈꯦꯜ ꯂꯩꯅꯥꯆꯣꯝ ꯃꯆꯥ ꯑꯃ ꯅꯥꯄꯗ ꯁꯤꯟꯗꯨꯅ ꯇꯊꯛ ꯌꯦꯡꯂꯛꯄꯗꯤ ꯃꯈꯨꯠꯇꯒꯤ ꯏꯁꯤꯡ ꯈꯨꯖꯥꯏ ꯅꯥꯟꯊꯒꯤ ꯍꯦꯛ ꯇꯧꯏ ꯅꯣꯡꯄꯣꯛ ꯉꯥꯟꯕ꯫ ꯇꯨꯃꯤꯟ ꯑꯁꯨꯝ ꯂꯦꯞꯇꯨꯅ ꯌꯦꯡꯂꯒ ꯂꯩꯕꯁꯤꯗ ꯁꯅꯧꯇꯣꯟꯅ ꯍꯥꯏ, "ꯀꯔꯤꯅꯣ ꯏꯄꯥꯒꯤ ꯏꯕꯨꯡꯉꯣ, ꯅꯪꯕꯨ ꯇꯥꯗ꯭ꯔꯕ꯭ꯔꯣ? ꯅꯛꯇ꯭ꯔꯥ ꯁꯦꯟꯗ꯭ꯔꯥꯅꯤꯅꯦ ꯃꯁꯦ, ꯂꯩꯅꯝꯕꯤꯁꯤ ꯂꯥꯛꯂꯦ, ꯏꯁꯩ ꯇꯝꯕꯤꯔꯔꯣ ꯍꯥꯏꯕꯅꯤ." ꯅꯣꯡꯄꯣꯛ ꯉꯥꯟꯕꯁꯨ ꯋꯥꯈꯜ ꯂꯥꯛꯇꯨꯅ, "ꯍꯣꯏ, ꯂꯩꯅꯝꯕꯤ ꯍꯥꯏꯕꯅꯤꯀꯣ ꯃꯤꯡꯗꯣ?" "ꯑꯧ ꯃꯥꯅꯤ." ꯁꯅꯧꯇꯣꯟꯅ, "ꯕꯦꯝꯃ ꯂꯩꯅꯝꯕꯤ, ꯁꯦ ꯃꯍꯥꯛ ꯑꯁꯤꯅꯦ ꯅꯈꯣꯏꯒꯤ ꯑꯣꯖꯥ, ꯅꯪ ꯑꯣꯖꯥ ꯈꯨꯔꯨꯝꯃꯨ." "ꯍꯥ ꯍꯣꯏ ꯄꯥꯕ, ꯑꯣꯖꯥ ꯈꯨꯔꯨꯝꯖꯔꯤ." "ꯌꯥꯔꯦ, ꯍꯧꯒꯠꯂꯣ꯫ ꯑꯗꯣ ꯂꯩꯅꯝꯕꯤ, ꯅꯪꯕꯨ ꯈꯨꯅꯨꯡ ꯏꯁꯩ ꯁꯛꯄ ꯌꯥꯝ ꯄꯥꯝꯖꯩ ꯍꯥꯏ, ꯑꯗꯣ ꯈꯣꯟꯖꯦꯜ ꯀꯝꯗꯧꯏ ꯑꯃꯨꯛꯇꯪ ꯇꯥꯁꯤ꯫ ꯅꯪꯅ ꯍꯩꯖꯕ ꯏꯁꯩ ꯃꯇꯦꯛ ꯑꯃꯇ ꯑꯣꯖꯥꯕꯨ ꯇꯥꯒꯦꯗꯅ." "ꯑꯣꯖꯥ, ꯑꯩ ꯌꯥꯝꯅ ꯈꯪꯖꯕꯗꯤ ꯅꯠꯆꯗꯦ, ꯑꯗꯨꯕꯨ ꯑꯩꯅ ꯁꯨꯝ ꯄꯥꯝꯖꯕ ꯏꯁꯩ ꯃꯇꯦꯛ ꯑꯃꯇꯪ ꯁꯛꯆꯒꯦ." "ꯍꯣꯏ, ꯁꯛꯎ ꯇꯥꯁꯤ." ꯍꯥꯏꯗꯨꯅ ꯂꯩꯅꯝꯕꯤ ꯏꯁꯩ ꯃꯇꯦꯛ ꯑꯃ ꯁꯛꯂꯛꯂꯝꯃꯤ꯫ ꯅꯨꯡꯁꯤꯔ ꯃꯥꯒꯤ ꯈꯣꯟꯖꯦꯜ ꯇꯥꯔꯒ ꯁꯅꯧꯇꯣꯟꯅ ꯍꯥꯏ, "ꯏꯁ, ꯑꯣꯟꯊꯣꯛꯅ ꯅꯨꯡꯁꯤꯈ꯭ꯔꯦꯗ ꯏꯆꯥꯒꯤ ꯈꯣꯟꯖꯦꯜꯁꯤꯗꯤ꯫ ꯌꯥꯏ, ꯁꯦꯝꯕꯗ ꯊꯣꯛꯀꯅꯤ꯫ ꯂꯨꯍꯣꯡꯕꯒꯤ ꯏꯁꯩ ꯁꯛꯄꯒꯁꯨ ꯌꯥꯒꯗꯧꯔꯤꯅꯤ ꯁꯤꯗꯤ꯫ ꯕꯨꯡꯉꯣ, ꯃꯇꯝ ꯃꯥꯡꯍꯜꯂꯅꯨ, ꯆꯠꯂꯨ, ꯅꯆꯜꯂꯁꯦ ꯑꯃꯨꯛꯇ ꯏꯁꯩ ꯇꯝꯕꯤꯔꯨꯔꯣ." "ꯍꯣꯏ ꯄꯥꯕ." "ꯂꯩꯅꯝꯕꯤ, ꯅꯪꯒꯤ ꯈꯣꯟꯖꯦꯜꯁꯨ ꯇꯥꯔꯦ, ꯑꯗꯨꯗꯤ ꯉꯁꯤꯗꯒꯤꯗꯤ ꯄꯨꯛꯅꯤꯡ ꯆꯪꯅ ꯏꯁꯩ ꯇꯝꯕ ꯍꯧꯔꯁꯤꯀꯣ." "ꯍꯣꯏ ꯐꯅꯤ ꯑꯣꯖꯥ." ꯑꯁꯨꯝꯅ ꯅꯨꯃꯤꯠ ꯑꯁꯤꯗꯒꯤ ꯂꯩꯅꯝꯕꯤ ꯅꯨꯡꯇꯤ ꯅꯨꯃꯤꯠ ꯈꯨꯗꯤꯡ ꯅꯣꯡꯄꯣꯛ ꯉꯥꯟꯕꯒꯤ ꯃꯅꯥꯛꯇ ꯏꯁꯩ ꯇꯝꯕ ꯂꯥꯛꯂꯝꯃꯤ꯫ ꯆꯌꯣꯜ ꯑꯃ ꯍꯧꯖꯤꯟꯈ꯭ꯔꯕꯗ ꯂꯩꯅꯝꯕꯤꯒꯤ ꯏꯪ ꯇꯞꯄ ꯊꯧꯒꯜꯂꯣꯟ ꯕꯦꯕꯥꯔ ꯈꯪꯕ ꯃꯇꯧ ꯎꯔꯒ ꯅꯣꯡꯄꯣꯛ ꯉꯥꯟꯕꯗꯤ ꯃꯥꯕꯨ ꯅꯨꯡꯁꯤꯕ ꯑꯁꯨꯝ ꯐꯥꯎꯔꯛꯂꯝꯃꯤ꯫ ꯑꯗꯨꯕꯨ ꯊꯃꯣꯏꯅꯨꯡꯗ ꯅꯨꯡꯁꯤꯕ ꯃꯥꯕꯨ ꯂꯣꯠꯇꯨꯅ ꯊꯝꯖꯕꯗꯤ ꯍꯥꯏꯗꯣꯛꯄꯗꯤ ꯉꯝꯂꯝꯗꯦ꯫ ꯊꯃꯣꯏꯗ ꯐꯥꯎꯔꯤꯕ ꯏꯍꯨꯜ ꯑꯁꯤꯅ ꯃꯔꯝ ꯑꯣꯏꯔꯒ ꯅꯨꯡꯁꯤ ꯐꯣꯡꯂꯨꯗ꯭ꯔꯕꯁꯨ ꯋꯥꯍꯩꯅ ꯃꯇꯧꯗ ꯅꯨꯡꯁꯤ ꯍꯥꯏꯅ ꯇꯥꯛꯄꯗꯤ ꯍꯧꯔꯛꯂꯤ꯫ ꯅꯣꯡꯃꯒꯤ ꯅꯨꯃꯤꯠꯅꯤ꯫ ꯏꯁꯩ ꯇꯝꯕ ꯂꯣꯏꯔ ꯃꯇꯨꯡ ꯅꯣꯡꯄꯣꯛ ꯉꯥꯟꯕ ꯑꯃꯗꯤ ꯂꯩꯅꯝꯕꯤ ꯑꯁꯨꯝꯅ ꯋꯥꯔꯤ ꯁꯥꯟꯅꯔꯤ꯫ "ꯂꯩꯅꯝꯕꯤ, ꯑꯣꯖꯥ ꯅꯉꯣꯟꯗ ꯀꯩꯅꯣꯝꯇ ꯍꯪꯒꯦ, ꯅꯪ ꯁꯦꯡꯅ ꯈꯨꯝꯒꯗ꯭ꯔꯥ?" "ꯍꯪꯕꯤꯌꯨ ꯑꯣꯖꯥ, ꯑꯩ ꯑꯁꯦꯡꯕ ꯑꯗꯨꯝ ꯈꯨꯝꯖꯒꯦ꯫ ꯑꯣꯖꯥꯅ ꯍꯪꯕꯗꯕꯨ ꯑꯩꯅ ꯀꯩꯒꯤ ꯑꯣꯏꯗꯕ ꯈꯨꯝꯗꯣꯏꯅꯣ?" "ꯑꯇꯩ ꯀꯩꯁꯨ ꯅꯠꯇꯦꯗ, ꯅꯪꯕꯨ ꯈꯪꯅꯕꯒ ꯂꯩꯕ꯭ꯔꯣ? ꯍꯥꯏꯗꯤ ꯅꯪꯒꯤ ꯅꯨꯡꯁꯤꯅꯖꯕ, ꯄꯨꯟꯁꯤ ꯈꯣꯡꯂꯣꯏ ꯑꯣꯏꯒꯦ ꯀꯥꯏꯅ ꯈꯟꯕ ꯃꯤꯒ ꯂꯩꯕ꯭ꯔꯥ ꯍꯥꯏꯕ?" "ꯂꯩꯇꯦꯗ ꯑꯣꯖꯥ, ꯑꯩꯕꯨ ꯀꯅꯥ ꯅꯨꯡꯁꯤꯕꯤꯗꯣꯏꯅꯣ, ꯁꯛ ꯊꯤꯕꯤ ꯑꯩꯕꯨ?" "ꯏꯁ, ꯅꯪꯕꯨ ꯀꯅꯥꯅ ꯊꯤ ꯍꯥꯏꯔꯤꯕ? ꯑꯣꯖꯥꯒꯤ ꯃꯤꯠꯇꯗꯤ ꯅꯪꯁꯦ ꯌꯥꯝ ꯐꯖꯩꯕꯣ." "ꯑꯣꯖꯥ, ꯑꯩꯅ ꯃꯤꯡꯁꯦꯜ ꯌꯦꯡꯖꯕꯗꯗꯤ ꯌꯥꯝ ꯊꯤꯌꯦ, ꯑꯗꯨꯒ ꯑꯣꯖꯥꯅ ꯐꯖꯩ ꯍꯥꯏꯁꯤꯕꯨ ꯑꯩ ꯊꯥꯖꯗꯦ꯫ ꯑꯣꯖꯥꯅ ꯅꯨꯡꯁꯤꯕꯤꯕꯒꯤ ꯍꯥꯏꯕ ꯑꯣꯏꯔꯤꯅꯤ." "ꯍꯣꯏ ꯆꯨꯝꯃꯤ, ꯅꯨꯡꯁꯤꯗꯕ ꯃꯤꯗꯤ ꯂꯩꯔꯦꯝꯕ ꯃꯥꯜꯂꯕꯁꯨ ꯑꯗꯨꯝ ꯊꯤꯕꯅꯤ꯫ ꯅꯨꯡꯁꯤꯅ ꯌꯦꯡꯂꯕꯗꯤ ꯂꯣꯏꯅ ꯐꯖꯕꯅꯤꯗ, ꯅꯠꯇ꯭ꯔꯅꯦ? ꯑꯗꯨꯒ ꯑꯃꯅ ꯑꯄꯦꯟꯕ ꯅꯥꯏꯗꯕ ꯃꯤꯑꯣꯏꯕꯅꯤ꯫ ꯏꯁꯥꯒꯤ ꯁꯛꯇꯝꯁꯦ ꯐꯖꯩ ꯈꯟꯖꯕ ꯀꯅꯥꯁꯨ ꯂꯩꯔꯝꯂꯣꯏ, ꯑꯍꯦꯟꯕ ꯄꯥꯝꯕ ꯉꯥꯛꯇꯅꯤ꯫ ꯑꯗꯨꯒ ꯌꯥꯝ ꯅꯣꯛꯅꯤꯡꯕ ꯑꯃꯅ ꯃꯁꯥꯅ ꯃꯁꯥꯁꯦ ꯑꯃꯨꯛꯁꯨ ꯌꯥꯝ ꯐꯖꯩ ꯀꯥꯏꯅ ꯈꯟꯖꯔꯝꯗꯣꯏꯅꯤ꯫ ꯇꯥꯏꯕꯪ ꯃꯤꯑꯣꯏꯕ ꯑꯩꯈꯣꯏꯁꯦ ꯑꯉꯧꯕ ꯉꯥꯛꯇꯅꯤꯗ." "ꯍꯥ, ꯀꯩꯅꯣ ꯍꯥꯏꯁꯤꯕꯨ ꯑꯣꯖꯥ? ꯑꯩ ꯋꯥꯈꯜ ꯑꯃ ꯇꯥꯗ꯭ꯔꯦ." "ꯀꯣꯟꯅ ꯇꯥꯛꯄꯤꯒꯦ, ꯉꯁꯤꯒꯤꯗꯤ ꯁ꯭ꯋꯥꯏꯗ ꯂꯣꯏꯁꯤꯜꯂꯁꯦ꯫ ꯑꯗꯣ ꯅꯪ ꯌꯨꯝ ꯌꯧꯔꯒ ꯑꯣꯖꯥꯅ ꯇꯥꯛꯄꯤꯕ ꯏꯁꯩꯗꯣ ꯑꯧꯔꯥꯏꯒꯗꯕꯅꯤꯀꯣ, ꯁꯛꯂꯒ ꯍꯩꯒꯗꯧꯕꯅꯤ ꯏꯁꯩ ꯁꯛꯄ ꯍꯥꯏꯁꯤꯗꯤ꯫ ꯅꯪꯗꯤ ꯌꯥꯝ ꯌꯥꯡꯅꯁꯨ ꯍꯩꯗ, ꯏꯁꯩ ꯁꯛꯄꯁꯦ ꯅꯪ ꯌꯥꯝ ꯄꯥꯝꯖ ꯃꯥꯜꯂꯤ." "ꯍꯣꯏ ꯑꯣꯖꯥ, ꯏꯁꯩ ꯁꯛꯄꯁꯤ ꯌꯥꯝ ꯄꯥꯝꯖꯩ꯫ ꯑꯉꯥꯡ ꯑꯣꯏꯔꯤꯉꯩ ꯃꯇꯝꯗꯒꯤ ꯑꯩꯗꯤ ꯏꯁꯩ ꯑꯗꯨꯝ ꯁꯛꯂꯛꯏ꯫
ꯑꯩꯒꯤ ꯂꯩꯈꯤꯗ꯭ꯔꯕ ꯄꯨꯄꯨꯅ ꯑꯩꯕꯨ ꯏꯁꯩ ꯈꯖꯤꯛ ꯈꯖꯤꯛ ꯇꯝꯕꯤꯔꯝꯃꯤ꯫ ꯍꯩꯔꯨꯕꯒꯤ ꯇꯝꯕꯤꯕꯗꯤ ꯅꯠꯇꯦ, ꯁꯨꯝ ꯄꯨꯄꯨꯅ ꯄꯥꯝꯖꯕꯒꯤ ꯇꯝꯕꯤꯔꯝꯕꯅꯤ꯫ ꯑꯗꯨꯗꯒꯤ ꯑꯩꯁꯨ ꯏꯁꯩ ꯁꯛꯄꯁꯦ ꯑꯗꯨꯝ ꯄꯥꯝꯈ꯭ꯔꯦ ꯑꯣꯖꯥ꯫ ꯑꯗꯨꯗꯤ ꯅꯪꯒꯤ ꯄꯨꯄꯨꯅ ꯍꯥꯏꯔꯝꯕ ꯏꯁꯩ ꯃꯌꯦꯛꯇꯣ ꯃꯇꯦꯛ ꯑꯃꯇ ꯍꯥꯏꯗꯨꯅ ꯇꯥꯁꯤ꯫ ꯍꯣꯏ ꯑꯣꯖꯥ, ꯍꯥꯏꯖꯒꯦ꯫ ꯕꯤꯗꯥꯒꯤ ꯇꯨꯔꯦꯜ ꯘꯥꯠꯇ ꯀꯅꯥ ꯂꯩ ꯀꯥꯎꯒꯅꯣ, ꯃꯇꯦꯛ ꯑꯍꯨꯝ ꯊꯦꯛꯄ ꯆꯨꯔꯥꯕꯥꯁꯤ ꯊꯣꯟꯕ ꯕꯥꯁꯤꯅ ꯔꯥꯙꯥ ꯔꯥꯙꯥ ꯍꯥꯏꯅ ꯈꯣꯡꯕꯅꯤ ꯀꯥꯎꯒꯅꯣ꯫ ꯃꯁꯤꯒꯤ ꯏꯁꯩꯁꯦ ꯄꯨꯄꯨꯅ ꯑꯩꯅ ꯑꯉꯥꯡ ꯑꯣꯏꯔꯤꯉꯩꯗ ꯇꯝꯕꯤꯔꯝꯃꯤ ꯑꯣꯖꯥ꯫ ꯌꯥꯝꯅ ꯐꯖꯕ ꯏꯁꯩꯅꯤ ꯅꯪꯅ ꯉꯁꯤ ꯁꯛꯂꯤꯕꯁꯦ꯫ ꯅꯈꯣꯏ ꯄꯨꯄꯨꯅꯒ ꯇꯥꯖꯔꯕꯗꯤ ꯃꯥꯁꯨ ꯍꯔꯥꯎꯔꯝꯒꯗꯕꯅꯤ꯫ ꯑꯗꯨꯕꯨ ꯅꯣꯡꯗꯝ ꯑꯃꯒꯤ ꯀꯨꯝꯍꯩꯅꯤ, ꯑꯍꯥꯟ ꯑꯀꯣꯟ ꯒꯥꯏꯅꯕꯅꯤ꯫ ꯑꯩꯈꯣꯏꯁꯨ ꯅꯣꯡꯃꯗꯤ ꯅꯪꯒꯤ ꯄꯨꯄꯨꯒꯤ ꯂꯩꯐꯝꯗ ꯂꯣꯏꯅ ꯆꯠꯀꯗꯧ ꯉꯥꯛꯇꯅꯤ, ꯀꯔꯤꯁꯨ ꯈꯜꯂꯨꯔꯅꯨꯁꯦ꯫ ꯍꯣꯏ ꯑꯣꯖꯥ, ꯑꯗꯨꯗꯤ ꯉꯁꯤꯒꯤꯗꯤ ꯑꯩ ꯑꯃꯨꯛ ꯍꯟꯖꯈ꯭ꯔꯒꯦ, ꯍꯌꯦꯡꯃꯨꯛ ꯂꯥꯛꯆꯔꯒꯦ꯫ ꯈꯨꯔꯨꯝꯖꯔꯤ ꯑꯣꯖꯥ꯫ ꯆꯠꯂꯨ ꯆꯠꯂꯨ ꯍꯥꯏꯗꯨꯅ ꯂꯩꯅꯝꯕꯤ ꯆꯠꯈ꯭ꯔꯕꯗ ꯁꯅꯧꯇꯣꯟ ꯀꯔꯣꯝꯗꯒꯤꯅꯣ ꯈꯪꯍꯧꯗ ꯁꯠ ꯆꯪꯁꯤꯜꯂꯛꯇꯨꯅ ꯍꯥꯏ꯫ ꯂꯩꯅꯝꯕꯤ ꯆꯠꯈ꯭ꯔꯕ꯭ꯔꯥ ꯏꯄꯥꯒꯤꯕꯣ? ꯑꯁ ꯑꯩꯈꯣꯏ ꯄꯥꯕꯁꯤꯗꯤꯕꯀꯣ ꯄꯦꯜꯂꯤ, ꯈꯪꯄ꯭ꯔꯦꯛ ꯈꯪꯉꯤ꯫ ꯉꯁꯥꯏꯗꯤ ꯀꯥꯏ ꯂꯣꯠꯂꯨꯏꯅꯣ? ꯍꯌꯦꯡꯗꯤ ꯃꯣꯏ ꯃꯃꯥ ꯃꯨꯛꯇꯥꯔꯩꯗꯣ ꯑꯃꯨꯛꯇ ꯂꯥꯛꯃꯤꯟꯅꯧ ꯍꯥꯏꯍꯧꯒꯦ ꯇꯧꯕꯅꯤꯅꯦ ꯏꯄꯥꯗꯤ꯫ ꯄꯥꯕ, ꯅꯪꯁꯦ ꯑꯣꯟꯊꯣꯛꯅ ꯃꯊꯣꯡ ꯆꯥꯈꯤꯗ꯭ꯔꯦꯗ꯫ ꯍꯅꯨꯊꯪꯗꯨꯗ ꯏꯔꯥꯡ ꯇꯧꯔꯤꯗꯨꯕꯨ ꯀꯔꯤ ꯆꯥꯅꯔꯤꯒꯦ? ꯅꯪꯅ ꯈꯪꯕ ꯅꯠꯇꯦ, ꯅꯪꯁꯨ ꯍꯌꯦꯡꯋꯥꯏ ꯍꯅꯨꯔꯀꯥꯟꯗ ꯈꯪꯅꯤ꯫ ꯄꯥꯕ, ꯅꯇꯣꯝꯇ ꯉꯥꯡꯍꯧꯔꯣ, ꯑꯩꯅ ꯆꯪꯖꯈ꯭ꯔꯒꯦ꯫ ꯍꯥꯏꯔꯝꯂꯒ ꯅꯣꯡꯄꯣꯛ ꯉꯥꯟꯕ ꯃꯥꯒꯤ ꯄꯨꯡ ꯑꯗꯨ ꯄꯨꯗꯨꯅ ꯆꯪꯈꯤꯔꯝꯃꯤ꯫ ꯁꯅꯧꯇꯣꯟꯁꯨ ꯃꯗꯨ ꯃꯨꯔꯨꯝ ꯃꯨꯔꯨꯝ ꯁꯣꯜꯍꯧꯏ꯫ ꯃꯨꯛꯇꯥꯔꯩ, ꯅꯪꯕꯨ ꯅꯣꯡ ꯐꯥꯗꯣꯛꯇꯗꯤ ꯑꯩꯈꯣꯏꯗ ꯂꯥꯛꯎ ꯀꯩꯗꯧꯒꯦ? ꯑꯩꯕꯨ ꯅꯈꯣꯏꯗ ꯍꯦꯛꯇ ꯂꯥꯛꯂꯒꯦꯁꯨ ꯃꯔꯝ ꯆꯥꯗꯦ, ꯆꯣꯞꯄ ꯅꯪꯅꯤꯗꯅ ꯇꯧꯕꯅꯤ꯫ ꯅꯪ ꯅꯨꯄꯥꯗꯨꯒ ꯍꯅꯨꯊꯪꯁꯤꯗ ꯑꯃꯨꯛ ꯐꯨꯗꯠꯅꯔꯕꯗꯤ ꯑꯩ ꯏꯃꯥꯏꯁꯦ ꯍꯩꯐꯦꯠ ꯈꯨꯔꯅꯤ꯫ ꯃꯁꯤ ꯅꯠꯂꯝꯗ꯭ꯔꯕ ꯀꯔꯤꯒꯨꯝꯕ ꯑꯩꯅ ꯄꯥꯈꯪ ꯑꯣꯏꯔꯝꯂꯕꯗꯤ ꯈꯪꯒꯗꯧꯅꯤꯀꯣ ꯍꯥꯏꯗꯨꯅ ꯃꯗꯣꯝ ꯄꯣꯔꯣꯛ ꯍꯦꯛ ꯁꯣꯟꯖꯩ꯫ ꯑꯁꯨꯝꯅ ꯅꯨꯃꯤꯠ ꯑꯃꯗꯤ ꯂꯩꯅꯝꯕꯤꯅ ꯃꯥꯒꯤ ꯃꯇꯥꯔꯣꯏ ꯄꯤꯌꯥꯏꯅꯨꯒ ꯇꯨꯔꯦꯜꯗꯒꯤ ꯏꯁꯤꯡ ꯁꯣꯛꯄ ꯆꯠꯄꯗ ꯑꯁꯨꯝꯅ ꯋꯥꯔꯤ ꯁꯥꯟꯅꯔꯝꯃꯤ꯫ ꯏꯇꯥ ꯂꯩꯅꯝꯕꯤ, ꯅꯪꯗꯤ ꯏꯁꯩ ꯇꯝꯕꯁꯨ ꯆꯠꯂꯕꯅꯤꯅ ꯏꯁꯩꯁꯨ ꯌꯥꯝ ꯍꯩꯔꯦ ꯍꯥꯏꯅ ꯇꯥꯏ꯫ ꯃꯤ ꯃꯆꯥꯗꯤ ꯈꯔ ꯂꯩꯔꯒ ꯂꯨꯍꯣꯡꯕꯒꯤ ꯏꯁꯩ ꯁꯛꯀꯦ ꯍꯥꯏꯔꯛꯂꯅꯤꯀꯣ꯫ ꯅꯪꯕꯨ ꯃꯤꯅ ꯏꯁꯩ ꯁꯛꯄꯤꯌꯨ ꯀꯥꯏꯅ ꯍꯥꯏꯕ ꯂꯥꯛꯂꯅꯤ ꯍꯥꯏꯕ꯫ ꯏꯇꯥ ꯄꯤꯌꯥꯏꯅꯨ, ꯁꯨꯝ ꯄꯥꯝꯖꯔꯨꯕꯒꯤ ꯁꯛꯂꯨꯕ ꯍꯥꯏꯕꯗꯨꯅꯤꯗ꯫ ꯅꯈꯣꯏꯅꯕꯨ ꯅꯨꯡꯁꯤꯕꯤꯔꯕ ꯑꯩꯁꯨ ꯅꯣꯡꯃꯗꯤ ꯑꯍꯜ ꯂꯃꯟ ꯂꯥꯏ ꯒꯨꯔꯨ ꯀꯌꯥꯒꯤ ꯁꯦꯕꯥ ꯇꯧꯖꯒꯦ ꯈꯜꯂꯤ꯫ ꯍꯣꯏ, ꯁꯛꯑꯣ꯫ ꯌꯦꯡꯉꯨ ꯏꯇꯥ ꯆꯥꯟꯅꯕꯤ, ꯌꯦꯠꯀ ꯑꯣꯏꯒ ꯑꯅꯤꯁꯦ ꯀꯅꯥꯅ ꯐꯖꯕ ꯍꯦꯜꯂꯤꯕ ꯀꯥꯏꯅ꯫ ꯑꯁꯨꯝꯅ ꯉꯥꯡꯅꯗꯨꯅ ꯆꯠꯂꯤꯉꯩ ꯈꯨꯜ ꯂꯩꯀꯥꯏ ꯑꯗꯨꯗ ꯂꯩꯅꯝꯕꯤꯕꯨ ꯄꯥꯝꯖꯕ ꯂꯣꯌꯥ ꯃꯌꯥꯗ ꯅꯥꯄꯤ ꯑꯃ ꯁꯤꯛꯇꯨꯅ ꯎꯃꯔꯨꯝ ꯑꯃꯗꯒꯤ ꯁꯠꯊꯣꯔꯛꯇꯨꯅ ꯍꯥꯏ꯫ ꯂꯩꯅꯕꯤ, ꯑꯩꯅ ꯍꯥꯏꯈꯤꯕꯗꯣ ꯅꯪ ꯌꯥꯕꯗꯤ ꯌꯥꯔꯕꯅꯤꯀꯣ? ꯏꯕꯦꯝꯃ, ꯅꯪ ꯑꯃ ꯅꯁꯛ ꯐꯖꯩ ꯁꯥꯔꯗꯅ ꯁꯛ ꯌꯥꯝ ꯈꯦꯡꯉꯦ꯫ ꯀꯩ ꯀꯥꯟꯅꯗꯒꯦ ꯑꯗꯨꯃꯥꯏꯅ ꯅꯄꯜ ꯇꯧꯔꯒ? ꯅꯄꯨꯟꯁꯤꯗꯣ ꯃꯥꯡꯂꯒ ꯇꯣꯛꯆꯅꯤꯍꯦ꯫ ꯋꯥꯍꯩ ꯑꯁꯤꯗ ꯄꯤꯌꯥꯏꯅꯨ ꯁꯥꯎꯅ ꯈꯨꯝꯂꯛꯏ꯫ ꯀꯩꯅꯣ ꯇꯥꯂꯣꯌꯥ, ꯋꯥꯒꯤ ꯋꯥ ꯆꯨꯝꯅ ꯑꯗꯨꯝ ꯉꯥꯡꯕꯤꯌꯣ꯫ ꯂꯩꯀꯥꯏꯒꯤ ꯅꯆꯟꯅꯆꯦꯗꯕꯨ ꯑꯗꯨꯛ ꯆꯥꯎꯈꯠꯇ ꯋꯥ ꯉꯥꯡꯂꯤꯗꯨꯕꯨ ꯏꯀꯥꯏꯗ꯭ꯔꯣ? ꯅꯊꯧꯗꯤ ꯂꯩꯇ꯭ꯔꯕꯅꯤꯅ ꯃꯤꯉꯣꯟꯗ ꯀꯔꯟ ꯇꯥꯖꯔꯒ ꯂꯣꯏꯁꯤꯜꯂꯣ ꯅꯄꯨꯟꯁꯤꯗꯣ ꯅꯪꯁꯨ꯫ ꯃꯤꯆꯪꯅꯤꯀꯣ, ꯃꯤꯆꯪ ꯆꯪꯕꯤꯔꯤꯕ? ꯃꯤꯆꯪ ꯆꯪꯂꯤꯕꯅꯤꯅꯦ ꯁꯣꯝꯒꯤ ꯏꯕꯦꯝꯃ ꯅꯝꯊꯤꯕꯤ ꯅꯪꯅ ꯅꯪꯕꯨ ꯂꯩꯅꯝꯕꯤꯒꯤ ꯃꯤꯅꯥꯏꯔꯣ? ꯀꯔꯤ ꯑꯣꯏꯔꯒꯦ ꯅꯪꯕꯨ ꯃꯥꯒꯤ? ꯇꯥꯂꯣꯌꯥ, ꯅꯪꯅ ꯉꯝꯂꯅꯤ ꯈꯪꯕꯒꯤ ꯃꯨꯛꯆꯕ ꯁꯥꯏꯗꯣ ꯏꯇꯥ ꯂꯩꯅꯝꯕꯤꯒꯤ ꯃꯕꯨꯡ ꯃꯧꯄ꯭ꯋꯥ ꯂꯩꯇꯦ ꯍꯥꯏꯅ ꯈꯟꯕꯒꯤ ꯅꯠꯇ꯭ꯔꯥ? ꯏꯕꯨꯡ ꯏꯄ꯭ꯋꯥ ꯃꯔꯥꯡ ꯀꯥꯏꯅ ꯂꯩꯕ ꯑꯩꯉꯣꯟꯗꯗꯤ ꯅꯪꯅ ꯍꯦꯟꯖꯤꯟꯕ ꯉꯝꯗꯦꯅꯦ ꯅꯪꯕꯨꯗꯤ ꯑꯣꯟꯁꯤꯟꯅꯕ ꯇꯨꯀꯠꯆꯩ ꯏꯕꯦꯝꯃ, ꯅꯁꯛꯇꯣ ꯊꯤꯃꯟꯈ꯭ꯔꯦ꯫ ꯑꯩꯗꯤ ꯅꯪ ꯄꯥꯝꯗꯦ, ꯂꯛꯅꯕꯤꯗꯦ ꯍꯥꯏꯅ ꯅꯪꯕꯨ ꯋꯥꯔꯧꯔꯤꯔꯣ? ꯍꯩꯃꯥ, ꯌꯥꯝ ꯀꯞꯅꯤꯡꯉꯦ, ꯌꯥꯝ ꯅꯨꯡꯉꯥꯏꯕꯤꯗꯤꯌꯦ꯫ ꯁ꯭ꯋꯥꯏꯗ ꯍꯦꯛꯇ ꯀꯞꯃꯤꯟꯅꯁꯤꯔꯣ? ꯃꯁꯤ ꯅꯨꯄꯥ ꯉꯥꯄ꯭ꯔꯨꯝ ꯃꯃꯩ ꯃꯥꯟꯕꯁꯦ ꯃꯁꯦ ꯃꯁꯤ ꯁꯅꯥꯕꯨꯟꯁꯤꯅ ꯊꯣꯝꯃꯒ ꯍꯥꯠꯂꯒꯦꯗꯣ ꯃꯁꯦ ꯃꯤ ꯎꯁꯤꯠꯇ꯭ꯔꯤꯅꯦ ꯀꯥꯏꯅ꯫ ꯃꯇꯧꯁꯤ ꯂꯩꯅꯝꯕꯤ ꯃꯇꯥ ꯄꯤꯌꯥꯏꯅꯨꯕꯨ ꯈꯥꯝꯗꯣꯛꯏ꯫ ꯏꯇꯥꯁꯦ ꯃꯥꯟꯅꯧꯔꯅꯨꯕ, ꯈꯨꯝꯂꯨꯔꯒ ꯍꯦꯟꯖꯤꯜꯂꯛꯅꯕꯅꯤ ꯃꯣꯏꯗꯤ, ꯆꯠꯂꯁꯤ ꯂꯥꯛꯑꯣ ꯍꯥꯏꯗꯨꯅ ꯃꯃꯥꯏ ꯂꯩꯊꯣꯔꯛꯄꯗ ꯅꯣꯡꯄꯣꯛ ꯉꯥꯟꯕꯅ ꯐꯩꯖꯨꯞ ꯄꯨꯝꯌꯥꯠ ꯁꯦꯠꯇꯨꯅ ꯆꯟꯗꯨ ꯄꯨꯡꯉꯨ ꯄꯤꯁꯨꯝꯀꯥꯗꯣ ꯁꯨꯛꯆꯤꯟꯗꯨꯅ ꯂꯦꯞꯂꯝꯕꯗꯨ ꯍꯦꯛ ꯎꯔꯨꯏ꯫ ꯍꯟꯖꯤꯟꯅ ꯀꯔꯦꯝꯅꯒꯦ ꯈꯜꯂꯝꯕ ꯂꯣꯌꯥꯁꯨ ꯅꯣꯡꯄꯣꯛ ꯉꯥꯟꯕ ꯎꯕꯗ ꯈꯖꯤꯛ ꯈꯧꯇꯛ ꯆꯥꯏ꯫ ꯋꯥꯍꯩ ꯑꯃ ꯃꯈꯥ ꯇꯥꯔꯝꯗ ꯇꯨꯃꯤꯟ ꯃꯃꯥꯏ ꯂꯩꯗꯨꯅ ꯆꯠꯈꯤꯔꯝꯃꯤ꯫ ꯂꯩꯅꯝꯕꯤꯁꯨ ꯃꯥꯒꯤ ꯑꯣꯖꯥꯒꯤ ꯃꯃꯥꯡꯗ ꯏꯀꯥꯏꯕ ꯈꯖꯤꯛ ꯐꯥꯎꯏ, ꯑꯗꯨꯕꯨ ꯅꯣꯛꯃꯤ ꯅꯣꯛꯃꯤ ꯀꯧꯖꯔꯛꯏ꯫ ꯑꯣꯖꯥꯕꯨ ꯀꯥꯏ ꯆꯠꯄꯤꯔꯨꯕꯅꯣ? ꯑꯩꯈꯣꯏ ꯈꯨꯜꯁꯤꯗ ꯏꯊꯥ ꯊꯥꯖꯗꯅ꯫ ꯅꯣꯡꯄꯣꯛ ꯉꯥꯟꯕꯁꯨ ꯂꯣꯌꯥꯕꯨ ꯈꯥꯅ ꯑꯃꯨꯛꯇꯪ ꯌꯦꯡꯂꯝꯂꯒ ꯇꯞꯅ ꯈꯨꯝꯂꯛꯏ꯫ ꯂꯩꯅꯝꯕꯤ, ꯅꯪ ꯑꯣꯖꯥꯁꯦ ꯃꯤꯒꯤ ꯁꯣꯔꯥꯠ ꯑꯃ ꯆꯠꯂꯨꯕꯅꯤ, ꯑꯗꯨꯗ ꯅꯈꯣꯏ ꯈꯨꯜꯒꯤ ꯂꯝꯕꯤꯁꯦ ꯐꯥꯎꯗꯨꯅ ꯍꯜꯂꯛꯄ꯫ ꯁꯤꯁꯦ ꯇꯟ ꯄꯨꯔꯛꯄꯅꯤ, ꯑꯃ ꯆꯥꯎꯁꯦ꯫ ꯑꯗꯨꯒ ꯃꯄꯥꯟ ꯌꯥꯝ ꯊꯣꯛꯀꯅꯨ, ꯃꯤ ꯐꯠꯇꯕ ꯌꯥꯝ ꯂꯩꯕꯅꯤꯀꯣ꯫ ꯑꯣꯖꯥ ꯑꯃꯨꯛ ꯆꯠꯂꯒꯦ, ꯍꯌꯦꯡ ꯊꯦꯡꯅꯔꯁꯤꯀꯣ꯫ ꯐꯅꯤ ꯑꯣꯖꯥ ꯍꯥꯏꯔꯝꯂꯒ ꯂꯩꯅꯝꯕꯤꯒꯤ ꯃꯀꯣꯛꯇ ꯍꯥꯏꯐꯦꯠ ꯅꯥꯟꯊꯕꯤꯔꯝꯗꯨꯅ ꯅꯣꯛꯃꯤ ꯅꯣꯛꯃꯤ ꯆꯠꯈꯤꯔꯝꯃꯤ꯫
ꯃꯇꯧ ꯑꯁꯤꯗ ꯄꯤꯌꯥꯏꯅꯨ ꯂꯩꯅꯝꯕꯤꯗ ꯄꯣꯛ ꯊꯥꯗꯨꯅ ꯍꯥꯏ, ꯑꯁ ꯋꯥ ꯏꯇꯥ ꯀꯩ ꯈꯨꯐꯖꯔꯣ ꯅꯪ ꯅꯨꯄꯥꯁꯤꯗꯤ, ꯍꯣꯏ ꯃꯥ ꯑꯁ ꯑꯩꯗꯤ ꯀꯦꯜꯂꯦꯗ ꯑꯁꯦꯡꯕ, ꯌꯥꯝ ꯅꯥꯜꯂꯦ ꯍꯥꯏꯕꯅꯤ ꯍꯤꯡꯆꯥꯕꯤ ꯅꯪꯕꯣ. ꯍꯩꯃꯥ ꯏꯇꯥ ꯄꯤꯌꯥꯏꯅꯨ ꯇꯨꯃꯤꯟ ꯂꯩꯌꯨꯕ, ꯀꯩꯅꯣ ꯃꯥꯗꯤ ꯑꯩꯒꯤ ꯅꯨꯄꯥ ꯅꯠꯇꯤꯌꯦ, ꯑꯣꯖꯥꯅꯤ ꯑꯩꯒꯤ. ꯏꯇꯥ ꯂꯩꯅꯝꯕꯤ ꯃꯥꯅꯔꯣ ꯅꯪꯕꯨ ꯏꯁꯩ ꯇꯝꯕꯤꯔꯤꯁꯦ? ꯍꯣꯏ ꯃꯥꯅꯤ, ꯃꯍꯥꯛꯅꯤ ꯑꯣꯖꯥ ꯅꯣꯡꯄꯣꯛ ꯉꯥꯟꯕ ꯍꯥꯏꯗꯣ. ꯑꯣ ꯑꯗꯨꯗꯤ ꯑꯣꯖꯥ ꯅꯣꯡꯄꯣꯛ ꯉꯥꯟꯕꯁꯦ ꯅꯪꯒꯤ ꯑꯣꯏ. ꯌꯥꯗꯦꯕ, ꯌꯦꯡꯂꯝꯂꯤꯕ ꯃꯤꯠꯌꯦꯡ ꯅꯣꯛꯂꯝꯂꯤꯕ ꯃꯤꯅꯣꯛꯇꯣ ꯑꯩ ꯈꯪꯉꯦꯕ. ꯑꯗꯨꯃꯥꯏ ꯍꯥꯏꯅ ꯃꯤꯠ ꯇꯥꯄꯤ ꯍꯥꯏꯗꯣ ꯅꯪꯕꯣ, ꯃꯤ ꯏꯁꯝ ꯁꯝꯅ ꯅꯣꯛꯄ ꯑꯣꯏꯔꯝꯅꯤ, ꯅꯪ ꯍꯦꯛꯇ ꯍꯦꯟꯖꯤꯜꯂꯤ. ꯍꯣꯏ ꯏꯕꯦꯝꯃ ꯑꯄꯪꯕꯤ, ꯅꯪꯒꯤ ꯏꯔꯥꯡ ꯇꯧꯕ ꯑꯣꯖꯥꯁꯤꯒꯤ ꯊꯃꯣꯏꯒꯤ ꯃꯔꯣꯜ ꯃꯌꯥꯝꯗꯣ ꯅꯇꯥ ꯑꯩꯍꯥꯛꯅꯗꯤ ꯂꯣꯏꯅ ꯇꯥꯖꯔꯦ. ꯅꯪꯗꯕꯨ ꯁꯣꯅꯨ ꯁꯨꯕꯩ ꯈꯪꯖꯗ꯭ꯔꯒ. ꯀꯩꯅꯣ ꯍꯥꯏꯁꯤꯕꯣ, ꯀꯩ ꯏꯔꯥꯡ ꯇꯧꯔꯒꯦ ꯑꯣꯖꯥꯅ? ꯍꯣ ꯍꯧꯖꯤꯛ ꯂꯣꯌꯥꯅ ꯅꯪꯉꯣꯟꯗ ꯋꯥꯔꯦꯝ ꯉꯥꯡꯕꯗ ꯅꯪꯒꯤ ꯑꯣꯖꯥꯁꯤꯅ ꯑꯗꯨꯛ ꯁꯥꯎꯅ ꯂꯦꯞꯂꯝꯂꯤꯕꯗꯣ, ꯃꯥꯒꯤ ꯃꯤꯠꯌꯦꯡꯗꯣ ꯀꯜꯂꯛꯄ ꯈꯝꯕꯟꯕ ꯊꯃꯣꯏ ꯆꯥꯛꯄꯒꯤ ꯃꯇꯧ ꯑꯃ ꯌꯥꯎꯏ. ꯑꯁꯤꯐꯥꯎ ꯈꯪꯗꯦ. ꯏꯇꯥ ꯄꯤꯌꯥꯏꯅꯨ ꯑꯩꯅ ꯃꯥꯕꯨ ꯇꯨꯃꯤꯟ ꯅꯨꯡꯁꯤꯖꯕꯅꯤ, ꯑꯣꯖꯥꯅꯗꯤ ꯑꯩꯕꯨ ꯀꯩꯁꯨ ꯈꯜꯂꯝꯃꯣꯏꯗ. ꯍꯩꯃꯥ ꯑꯅꯤꯁꯤꯗꯤ ꯐꯣꯡꯗꯣꯛꯅꯗꯕ ꯅꯨꯡꯁꯤꯕꯅꯤ ꯍꯥꯏꯋꯥꯅꯤ. ꯑꯁ ꯌꯦꯡꯂꯒꯦ ꯑꯩ ꯅꯣꯏꯒꯤ ꯀꯨꯝꯍꯩꯁꯦ. ꯑꯗꯣ ꯊꯨꯡꯗꯤ ꯊꯨꯡꯅꯧꯀꯣ. ꯐꯔꯦ ꯑꯗꯣ ꯂꯥꯛꯑꯣꯁꯦ, ꯅꯣꯏ ꯃꯥꯟꯁꯤꯅ ꯄꯤꯔꯝꯕ ꯇꯟꯁꯦ ꯆꯥꯔꯨꯁꯤ ꯂꯥꯛꯑꯣ ꯌꯨꯝꯗ. ꯏꯇꯥ ꯄꯤꯌꯥꯏꯅꯨ ꯅꯪꯁꯤꯗꯤ. ꯍꯥꯏꯗꯨꯅ ꯃꯈꯣꯏ ꯑꯅꯤꯁꯨ ꯆꯠꯈꯤꯔꯝꯃꯤ. ꯑꯁꯨꯝꯅ ꯊꯥꯕꯨꯝ ꯀꯌꯥ ꯏꯁꯩ ꯇꯝꯂꯛꯄꯅ ꯉꯁꯤꯗꯤ ꯂꯩꯅꯝꯕꯤ ꯏꯁꯩ ꯁꯛꯄ ꯅꯤꯡꯊꯤꯅ ꯍꯩꯔꯛꯂꯝꯃꯤ. ꯅꯤꯡꯊꯤꯅ ꯏꯁꯩ ꯁꯛꯂꯕ ꯑꯁꯤꯗꯗꯤ ꯅꯣꯡꯄꯣꯛ ꯉꯥꯟꯕꯅ ꯂꯩꯅꯝꯕꯤꯗ ꯍꯥꯏ, ꯂꯩꯅꯝꯕꯤ ꯅꯪ ꯏꯁꯩ ꯁꯛꯄꯁꯨ ꯐꯖꯅ ꯍꯩꯔꯦ. ꯑꯗꯨꯅ ꯂꯥꯛꯂꯤꯕ ꯍꯤꯌꯥꯡꯒꯩ ꯄꯥꯟꯈꯠꯂꯛꯄꯁꯤꯗ ꯂꯨꯍꯣꯡꯐꯝ ꯑꯃ ꯏꯁꯩ ꯁꯛꯄ ꯌꯥꯎꯔꯨꯁꯤꯗꯅ, ꯃꯤꯌꯥꯝꯒꯤ ꯁꯦꯕꯥ ꯐꯪꯕ ꯑꯣꯏꯅ. ꯍꯥ ꯑꯁꯦꯡꯕꯔꯣ ꯑꯣꯖꯥ? ꯍꯣꯏ ꯌꯥꯏꯌꯦ, ꯑꯩ ꯁꯛꯆꯒꯦ. ꯑꯗꯣ ꯃꯤꯌꯥꯝꯅ ꯑꯩꯒꯤ ꯈꯣꯟꯖꯦꯜꯁꯤꯕꯨ ꯇꯥꯅꯤꯡꯒꯗ꯭ꯔꯅꯦ? ꯏꯁꯩ ꯁꯛꯄꯤ ꯃꯈꯣꯏ ꯑꯍꯨꯝꯒꯤ ꯃꯅꯨꯡꯗ ꯅꯪꯁꯨ ꯇꯞꯅ ꯇꯞꯅ ꯑꯗꯨꯝ ꯁꯛꯎ, ꯀꯩꯁꯨ ꯇꯧꯔꯣꯏ. ꯑꯗꯨꯕꯨ ꯑꯍꯜ ꯂꯃꯟꯗ ꯊꯧꯒꯜꯂꯣꯟ ꯕꯦꯕꯥꯔ ꯀꯥꯏꯕꯗꯤ ꯌꯥꯗꯦꯀꯣ. ꯃꯍꯩ ꯌꯥꯝꯅ ꯄꯥꯟꯕ ꯎꯗꯦ ꯃꯔꯨ ꯂꯨꯏ ꯍꯥꯏꯕꯗꯣ ꯀꯥꯎꯒꯅꯨ. ꯑꯩꯅ ꯃꯍꯦꯜꯂꯦ ꯈꯜꯂꯛꯄ ꯃꯤꯀꯨꯞꯇ ꯅꯪꯕꯨ ꯍꯦꯟꯕ ꯀꯅꯥ ꯑꯃ ꯑꯗꯨꯃꯛ ꯂꯩꯔꯛꯄꯅꯤ. ꯅꯪꯒꯤ ꯏꯁꯩ ꯃꯤꯌꯥꯝꯅ ꯈꯣꯏꯗꯥꯕ ꯅꯨꯡꯁꯤꯕꯤꯕ ꯋꯥꯠꯂꯛꯀꯗꯧꯔꯤꯕꯅꯤ. ꯑꯣꯖꯥ ꯑꯩ ꯃꯇꯝ ꯄꯨꯝꯕꯗ ꯅꯣꯂꯨꯛꯅ ꯑꯗꯨꯃꯛ ꯆꯠꯆꯒꯦ. ꯑꯣꯖꯥꯅ ꯇꯥꯛꯄꯤꯕ ꯃꯠꯇ ꯍꯤꯛꯇꯣꯛꯆꯔꯣꯏ. ꯑꯣꯖꯥꯒꯤ ꯇꯨꯡ ꯏꯟꯖꯒꯦ. ꯑꯩꯕꯨ ꯇꯥꯛꯄꯤ ꯇꯝꯕꯤꯔꯛꯄ ꯑꯣꯖꯥꯁꯤꯡꯕꯨ ꯑꯩꯅ ꯄꯨꯟꯁꯤꯒꯤ ꯀꯥꯎꯖꯔꯣꯏ ꯑꯣꯖꯥ. ꯀꯩꯁꯨ ꯍꯩꯖꯗꯕ ꯑꯩꯕꯨ ꯑꯣꯖꯥꯅ ꯏꯈꯨꯠ ꯄꯥꯏꯗꯨꯅ ꯆꯤꯡꯈꯠꯄꯤꯕꯅꯤ. ꯑꯩ ꯑꯣꯖꯥꯕꯨ ꯈꯨꯔꯨꯝꯖꯔꯤ. ꯌꯥꯔꯦ ꯌꯥꯔꯦ, ꯑꯗꯣ ꯏꯁꯩ ꯁꯛꯐꯝꯗ ꯅꯍꯥꯟꯒꯤ ꯑꯗꯨꯃꯥꯏꯅ ꯏꯔꯥꯡ ꯇꯧꯔꯝꯂꯕꯗꯤ ꯑꯩꯗꯤ ꯌꯥꯔꯣꯏꯗꯧꯅꯤꯀꯣ. ꯆꯩ ꯆꯥꯅꯤ ꯑꯗꯨꯃꯥꯏꯅ ꯇꯧꯔꯝꯃꯗꯤ. ꯑꯣꯖꯥ ꯇꯥ ꯂꯣꯌꯥꯗꯣ ꯑꯩꯅꯗꯤ ꯑꯗꯨꯝꯅ ꯇꯧꯕꯤꯗꯅꯕ ꯍꯥꯏꯖꯕꯅꯤ. ꯑꯗꯣ ꯃꯥꯗꯤ ꯑꯩꯉꯣꯟꯗ ꯁꯨꯝ ꯏꯕꯨꯡ ꯏꯄ꯭ꯋꯥ ꯀꯅꯥ ꯂꯩꯇꯦ ꯃꯇꯥꯒꯨꯝ. ꯍꯩꯃꯥ ꯁꯤꯁꯦ ꯑꯩꯅ ꯐꯥꯒꯤꯗꯧꯕꯅꯤ, ꯑꯣꯖꯥꯁꯨ ꯈꯪꯉꯤꯗ, ꯀꯩꯝꯇ ꯈꯜꯂꯨꯅꯨꯁꯦ. ꯃꯁꯥꯅ ꯋꯥꯈꯜ ꯇꯥꯔꯛꯄ ꯅꯨꯃꯤꯠꯇ ꯃꯥꯏꯅ ꯁꯦꯝꯗꯣꯛꯆꯈꯤꯁꯅꯤ. ꯑꯗꯨꯕꯨ ꯍꯦꯟꯗ ꯍꯦꯟꯖꯤꯜꯂꯛꯂꯕꯗꯤ ꯑꯩꯉꯣꯟꯗ ꯍꯥꯏꯔꯣ, ꯑꯩ ꯐꯨꯊꯒꯦ. ꯃꯥꯅ ꯑꯩꯒꯤ ꯅꯨꯄꯤꯗꯨ ꯑꯗꯨꯃꯥꯏꯅ ꯎꯁꯤꯠꯇꯕ ꯌꯥꯕ. ꯍꯥ ꯀꯩꯕꯨ ꯑꯣꯖꯥ? ꯀꯩꯁꯨ ꯍꯥꯏꯗꯦ. ꯁꯤ ꯌꯥꯔꯦ ꯉꯁꯤꯒꯤꯗꯤ ꯂꯣꯏꯁꯤꯜꯂꯁꯤ, ꯅꯪꯁꯨ ꯌꯨꯝꯗ ꯍꯟꯅꯕ ꯇꯧ. ꯍꯥꯏꯅꯔꯤꯉꯩ ꯁꯅꯧꯇꯣꯟꯅ ꯇꯍꯥ ꯇꯍꯥ ꯊꯣꯔꯛꯄ ꯎꯕꯗ ꯅꯣꯡꯄꯣꯛ ꯉꯥꯟꯕ ꯐꯨꯛ ꯍꯧꯒꯠꯇꯨꯅ ꯆꯪꯁꯤꯜꯂꯤ. ꯍꯩ ꯕꯦꯝꯃ ꯂꯩꯅꯝ. ꯍꯥꯏꯕꯒ ꯂꯣꯏꯕ ꯅꯪꯕ ꯅꯠꯇꯦ, ꯃꯄꯥꯒꯤ ꯃꯆꯤꯟꯅ ꯍꯦꯛꯇ ꯃꯦꯟꯁꯤꯜꯂꯤ ꯅꯣꯡꯄꯣꯛ ꯉꯥꯟꯕ. ꯑꯗꯨꯒ ꯃꯈꯥ ꯇꯥꯏ, ꯂꯩꯅꯝꯕꯤ ꯅꯪ ꯆꯠꯂꯣ, ꯄꯥꯕꯁꯦ ꯃꯈꯣꯡ ꯍꯥꯝꯅꯤꯡꯉꯤ. ꯑꯩ ꯃꯥꯕꯨ ꯑꯃꯥꯡꯁꯪ ꯇꯥꯅ ꯑꯝꯇ ꯊꯤꯟꯕꯤꯔꯨꯈꯤꯒꯦ. ꯆꯠꯂꯨ ꯆꯠꯂꯨ, ꯍꯌꯦꯡ ꯑꯃꯨꯛ ꯊꯦꯡꯅꯔꯁꯤꯀꯣ. ꯃꯇꯧ ꯑꯁꯤꯗ ꯂꯩꯅꯝꯕꯤꯁꯨ ꯐꯛꯀꯥꯗꯨ ꯄ꯭ꯔꯕ꯭ꯔꯞ ꯍꯨꯒꯠꯇꯨꯅ ꯆꯠꯈꯤꯔꯝꯃꯤ. ꯍꯣꯏ ꯑꯣꯖꯥ ꯌꯥꯅꯤ, ꯑꯩ ꯆꯠꯂꯒꯦ. ꯂꯩꯅꯝꯕꯤ ꯆꯠꯈ꯭ꯔꯕꯗ ꯁꯅꯧꯇꯣꯟ ꯃꯆꯥꯒꯤ ꯃꯈꯨꯠ ꯑꯗꯨ ꯁꯠ ꯀꯟꯊꯣꯛꯇꯨꯅ ꯍꯥꯏ, ꯍꯩ ꯃꯤꯅꯥꯏ ꯃꯆꯥ, ꯑꯩꯕꯨ ꯍꯥꯠꯀꯦ ꯈꯜꯂꯤꯕ꯭ꯔꯥ ꯅꯪ ꯍꯥ? ꯄꯥꯕꯅ ꯍꯥꯏꯗꯣꯔꯤ ꯋꯥꯗꯣ ꯑꯩ ꯌꯥꯅ ꯈꯪꯉꯤ, ꯑꯗꯨꯒꯤꯅꯤ ꯑꯩꯅ ꯉꯥꯡꯕꯝ ꯃꯦꯜꯂꯤꯗꯣ. ꯅꯠꯇꯦ ꯏꯄꯥꯒꯤꯕꯨ ꯑꯩꯅ ꯃꯨꯛꯇꯥꯔꯦꯒ ꯈꯖꯤꯛ ꯏꯔꯥꯡ ꯇꯧꯅꯒꯦ ꯈꯟꯕꯁꯤ ꯅꯪꯉꯣꯟꯗ ꯀꯌꯥꯝ ꯌꯥꯝꯅ ꯀꯥꯏꯔꯕꯒꯦ ꯍꯥ? ꯅꯠꯇꯦ ꯅꯪꯕꯨ ꯑꯩꯅ ꯅꯨꯄꯤ ꯑꯇꯣꯝꯕꯤ ꯄꯨꯁꯤꯜꯂꯛꯄꯗ ꯀꯔꯤꯁꯨ ꯌꯦꯠꯆꯔꯣꯏ ꯍꯥꯏꯈꯤꯕꯗꯥꯏꯅꯦ? ꯍꯣꯏ ꯍꯥꯏꯈꯤꯌꯦ, ꯑꯗꯨ ꯄꯥꯕ ꯏꯅꯦꯝꯄꯣꯛꯇꯨꯗꯤ ꯌꯥꯔꯣꯏ ꯇꯧꯔꯨꯅꯣꯕ. ꯍꯣꯏ ꯂꯩꯅꯝꯕꯤꯁꯦ ꯑꯩꯅ ꯂꯧꯗꯧꯔꯦ, ꯅꯃꯧ ꯅꯨꯄꯤ ꯑꯣꯏꯗꯧꯔꯦꯕ. ꯀꯔꯤ ꯅꯪꯒꯤ ꯃꯍꯩꯔꯣꯏ ꯑꯁꯤꯕꯨ ꯅꯪꯅ ꯂꯧꯗꯧꯔꯤꯕ? ꯑꯧ ꯂꯧꯗꯣꯏꯕ. ꯑꯗꯨꯗꯤ ꯅꯪꯗꯤ ꯅꯍꯥꯟ ꯃꯈꯩ ꯏꯁꯩ ꯇꯝꯕꯤꯕꯒꯤ ꯈꯨꯗꯣꯡꯆꯥꯕ ꯂꯧꯔꯒ ꯏꯔꯥꯡ ꯇꯝꯕꯤꯔꯤꯕ ꯖꯥꯠ ꯑꯣꯏꯔꯦꯀꯣ? ꯍꯣꯏ ꯍꯣꯏ, ꯏꯔꯥꯡꯁꯨ ꯇꯝꯕꯤꯔꯦ ꯏꯁꯩꯁꯨ ꯇꯝꯕꯤꯔꯦ. ꯑꯣ ꯑꯗꯨꯗꯤ ꯅꯪꯁꯨ ꯏꯔꯥꯡ ꯇꯧꯕ ꯑꯣꯖꯥ ꯇꯥꯔꯦꯅꯦꯀꯣ? ꯇꯥꯔꯦ ꯄꯥꯕ, ꯃꯄꯥꯒꯤ ꯃꯆꯥ ꯎꯒꯤ ꯎꯍꯩ. ꯑꯣ ꯃꯨꯛꯇꯥꯔꯦ ꯏꯕꯦꯝꯃ, ꯁꯅꯧꯇꯣꯟꯗꯩꯗꯤ ꯄꯨꯡꯃꯥꯡ ꯍꯦꯛ ꯃꯥꯡꯖꯔꯦꯗꯀꯣ. ꯅꯪꯕꯨꯅꯦ ꯍꯟꯗꯛ ꯃꯄꯣꯛꯇ ꯐꯪꯗ꯭ꯔꯁꯨ ꯃꯊꯪ ꯃꯄꯣꯛꯇꯗꯤ ꯅꯪ ꯑꯩ ꯁꯣꯏꯗꯅ ꯊꯨꯡꯅꯁꯤꯀꯣ. ꯍꯟꯗꯛꯀꯤ ꯃꯄꯣꯛ ꯁꯤꯃꯒꯤꯗꯤ ꯇꯥꯗ ꯏꯆꯜꯗ ꯑꯗꯨꯝ ꯂꯣꯏꯁꯤꯟꯕ ꯇꯥꯔꯦꯅꯦ ꯑꯩꯈꯣꯏ ꯑꯅꯤꯁꯦ. ꯑꯁ ꯄꯥꯕ ꯀꯞꯁꯤꯟꯕꯗꯣ ꯌꯥꯝ ꯄꯛꯇꯦꯗ. ꯅꯪꯕꯨꯁꯨ ꯅꯍꯥꯟ ꯃꯈꯩꯗꯤ ꯅꯨꯄꯤ ꯑꯃꯗ ꯊꯤꯌꯨ ꯌꯥꯗꯦ, ꯑꯗꯨꯒ
ꯑꯩꯅ ꯈꯔ ꯉꯥꯎꯕ ꯅꯨꯄꯤꯗꯨꯒꯤ ꯃꯆꯥꯅꯨꯄꯤꯗꯣ ꯊꯣꯛꯇ ꯂꯧꯒꯦ ꯁꯤꯅꯤꯅꯦ ꯅꯪꯅ ꯈꯜꯂꯤꯁꯦ ꯍꯥ? ꯂꯩꯅꯝꯕꯤꯗꯣ ꯌꯥꯝ ꯅꯨꯡꯁꯤꯌꯦ ꯄꯥꯕ. ꯏꯪ ꯇꯞꯄꯤ ꯃꯥꯕꯨ ꯅꯁꯥ ꯑꯩꯅ ꯊꯃꯣꯏ ꯁꯦꯡꯅ ꯅꯨꯡꯁꯤꯔꯨꯔꯦ. ꯅꯃꯧ ꯐꯕꯤ ꯈꯜꯂꯤꯅꯦ ꯑꯩꯁꯨ ꯄꯥꯕ ꯄꯪ. ꯑꯗꯨꯗꯤ ꯍꯌꯦꯡꯃꯛ ꯅꯪ ꯂꯩꯅꯝꯕꯤꯕꯨ ꯆꯦꯟꯒꯗꯧꯕ. ꯆꯦꯟꯗ꯭ꯔꯕ ꯑꯩꯅ ꯃꯨꯛꯇꯥꯗꯩ ꯂꯧꯔꯦ ꯈꯛ. ꯇꯨꯀꯠꯆꯩꯍꯦ ꯄꯥꯕ. ꯑꯩ ꯂꯩꯅꯝꯕꯤꯗ ꯏꯆꯜ ꯀꯧꯗꯣꯏ ꯁꯔꯨꯛꯄꯨꯗꯤ ꯉꯁꯤ ꯆꯦꯟꯖꯧꯔꯒꯦ. ꯍꯣ ꯆꯠꯂꯣ ꯄꯨꯔꯣ. ꯏꯃꯧꯗꯣ ꯏꯄꯥ ꯉꯥꯖꯥꯎ ꯑꯃ ꯊꯣꯡꯂꯝꯂꯒꯦꯀꯣ. ꯑꯁꯨꯝ ꯇꯧꯅ ꯅꯣꯡꯄꯣꯛ ꯉꯥꯟꯕꯅ ꯂꯩꯅꯝꯕꯤꯕꯨ ꯃꯥꯒꯤ ꯄꯨꯟꯁꯤ ꯈꯣꯡꯂꯣꯏ ꯑꯣꯏꯅ ꯂꯧꯈ꯭ꯔꯕꯗ ꯁꯅꯧꯇꯣꯟ ꯎꯄꯥꯏ ꯂꯩꯇꯦ ꯄꯣꯔꯣꯛ ꯁꯣꯟꯗꯨꯅ ꯆꯥꯛꯈꯨꯝꯗ ꯉꯥ ꯊꯣꯡꯗꯨꯅ ꯂꯩꯍꯧꯏ.